mayambu ahan namaktada wari na chomgi maikidigi ikok no na taram noksari ngasisu aikhoina miyamgi damakta full story wari ama purak laksari ngasigi wari asiki maming sadong machet tabirasi aikhoina pujarakpa full story wari sadong machet singya da taba khul macha am khangle khul asigi maming su anau khul hana khangne yum yamde yum yang khayum phumuktamok khul asida tai yum holaknaba nauna khundarak pangak toina tawi makhoi gi inkhol singsu yamna chawne inkhol asida matam matam gi oiba mana masing asangba marang kaina tai makhoi gi onadi chaba thakpa lemduna atopa singdi yon thokpa thadokpa tawi dukal sing marang kaina budi leite adabu khungang ngase ingna chikna pamna khungang amadi oi asumna matam kuina ingna chikna palamba khulase ngasidi anau khul hainarabadi mi changba kinaba mi lakpa kinaba habise adum oirabani karigidam oiriba atopa lamgi miyoi kaya amasu khulasidagi insang nabi mana masing leiba lakpa kaya yarami adabu hojikti anau khulda numidangi matam mamsilak matamda makhoi lakpa talami ngalingegi matamda lakpa tarabasu makhoi mi khara yama lakpase adum tawi anau khul akibagi masak oiraba khullama adum oire loktaki chentherakpa aruba ising sing asibu makhoi mawani humna sokladuna yungi damakta punaba tawri matam asida asom nakandagi maw ma lakle mahangna khonjel asi khara wangna kana lawre he nakhoi gi thabak tu loirone he ngasida lehawnu do haduna wasing hale masidagi lehawnu habagi pawsi tab matamda makhoi ising solamba ani humje ha lehawnu kedoraba haduna khara pakatpagi wangang ma tore mawoduna khara lama lorle lehawnu gi phimado hanagum torle ish ngasidi akhoi yungi mi karo kodriba kainu khangre he yumda hanaba tawsilawne numidang warong gi matam yorlabani hansilawne haduna wangna re lehawnu gi mingpan bada makhoini kinare base karigum maramam de lere magi ising cholamba sing yamna phing ising soi aduga mayum megei tamna kanakre mamsilap ka tanja yobadagi kanagum amata kai thenda dukana thona gidre ngalingei gi matamda puchai leina khrabani yumgi angang sing kappa themada phawba lehawnu gi ming sipane adubu hojikti khunja sing ase lehawnu gi ming panadre magi ming pan makinarami magi maramda wari hanaruba hekta ngangnaruba tarabadi ngangnaruba yumatuda adum lae aduga mana harakpa wasing mana piyu haba posing pibangam da batarabadi awaba tabagi mong mato yama tawbadagi lehawnu gi maramda wanganade matam khara se lehawnu hanagi pibam da leire haduna khallubani adubu hojik amuk magi mahosagi mina khwaiti kinakhiba yamna sathiba mong mato se amukhana horakpadagi khunjam yamna kinabani yumsu yamna taba khul natido aduna makhoina pangkhat pakhanne karigumba tanjada makhoina lona phawba sonbi yorabani masigi nupi macha sida sikhrabadi phanida haduna khanne adubu mama mapa oiriba ani nadi lehawnu bu ya manusi machani asumna ohining manate lehawnu uralibase matam phanayamna kuirabani ngasidi ahingi matam asida lehawnu khoiki yumgadi khara lamnai matai manaw ani wari sanare chakna na charaga makhoise tumna basem sare tanja asida mapalomdagi mi mana koropi khonjelase manungdale riba matai manaw ani tarami mapalomdagi korle tatombi haduna khonjelase kanna wana ka khole khonje du tabadagi tombi imungdale ramadagi kananom ko maline matai manaw ani mak mapan thore thorokka matamda makhoina ha pakhang macha ani hum surami kauribadi mi amatanani tatombi ngasidi tatombi bu ona law haine tatombi bu lehawnuna kauru habadagi lalibani wadu harakpadagi di tombi magi nupi de munijing masa pa maswai lawi ha ngasi ai gitarabra lak tabi yaroi doribra oja mai bidi lahobra tombi na pakan hangbu wahangni makhoi pakhang macha aman khumi oja mai bidi chakre oja mai banadi man harak pathabak singdo adom pangtho kasum khudong thiban nangoi di hai tombina adubu haibe bungo aigidi aiginu piga aigata leibani aina mukja khraga aiginu pi matom te lehobasibo aman khumi adu waragana ta tombi gi tei mega puna laodana tombi gi nupina aidi ngamoi nupa
यानी अई थों लोंसिल्लगा लाई खुरमगा तुमजाहोगे ꯉꯥꯛꯇꯪ ꯌꯧꯔꯣ ꯑꯗꯣ ꯆꯦꯛꯁꯤꯟꯅ ꯆꯠꯂꯨꯀꯣ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯑꯀꯤꯕ ꯋꯥꯗꯨꯗ ꯇꯣꯝꯕꯤꯁꯨ ꯋꯥ ꯉꯥꯡꯗ꯭ꯔꯦ ꯐꯔꯦ ꯅꯨꯄꯤ ꯅꯪ ꯉꯥꯛꯇꯪ ꯄꯣꯊꯥꯔꯝꯃꯣ ꯑꯩ ꯄꯥꯈꯪ ꯃꯆꯥꯁꯤꯡ ꯑꯁꯤꯒ ꯂꯣꯏꯅꯅ ꯑꯩ ꯆꯠꯂꯨꯒꯦ ꯇꯣꯝꯕꯤ ꯃꯥꯒꯤ ꯄꯣꯠꯆꯩ ꯂꯣꯏꯁꯤꯜꯂꯤ ꯑꯗꯨꯒ ꯄꯥꯈꯪ ꯃꯆꯥꯁꯤꯡ ꯑꯁꯤꯒ ꯂꯣꯏꯅꯅ ꯂꯩꯍꯥꯎꯅꯨꯒꯤ ꯃꯌꯨꯝ ꯇꯝꯅ ꯆꯠꯈꯤ ꯇꯣꯝꯕꯤꯒꯤ ꯅꯨꯄꯤ ꯃꯇꯣꯝꯇ ꯌꯨꯝ ꯑꯁꯤꯗ ꯂꯩꯍꯧꯔꯦ ꯃꯥꯁꯨ ꯍꯥꯏꯔꯤꯕꯇꯅꯤ ꯂꯩꯍꯥꯎꯅꯨꯒꯤ ꯃꯅꯥꯛꯇ ꯃꯥꯒꯤ ꯅꯨꯄꯥ ꯆꯠꯈ꯭ꯔꯤꯕꯁꯦ ꯀꯔꯤ ꯇꯧꯔꯝꯒꯗꯒꯦ ꯍꯥꯏꯗꯨꯅ ꯄꯥꯈꯠꯄꯁꯨ ꯌꯥꯝꯅ ꯐꯥꯎꯏ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯌꯨꯝ ꯑꯁꯤꯗ ꯃꯇꯣꯝꯇ ꯂꯩꯕꯗ ꯀꯔꯤ ꯀꯔꯤ ꯊꯣꯛꯂꯛꯀꯗꯒꯦ ꯀꯔꯤ ꯀꯔꯤ ꯂꯥꯛꯀꯗꯒꯦ ꯍꯥꯏꯕꯒꯤ ꯑꯀꯤꯕꯁꯤꯅ ꯃꯁꯥꯁꯤ ꯂꯩꯐꯝ ꯈꯪꯗ꯭ꯔꯦ ꯄꯣꯊꯥꯕ ꯌꯥꯗ꯭ꯔꯦ ꯃꯥꯒꯤ ꯅꯨꯄꯥꯗꯨꯕꯨꯗꯤ ꯏꯇꯣꯝꯇ ꯂꯩꯍꯧꯕ ꯉꯝꯅꯤ ꯍꯥꯏꯔꯨꯕ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯇꯣꯝꯇ ꯂꯩꯍꯧꯔꯕ ꯇꯨꯡ ꯑꯁꯤꯗ ꯑꯀꯤꯕꯅ ꯃꯁꯥꯁꯤ ꯊꯨꯝꯍꯠꯂꯦ ꯇꯣꯝꯕꯤꯒꯤ ꯅꯨꯄꯤ ꯄꯨ ꯍꯧꯒꯠꯂꯦ ꯌꯨꯝꯒꯤ ꯊꯣꯡꯁꯤ ꯍꯥꯡꯗꯣꯛꯏ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯊꯪꯅꯕꯗ ꯂꯩꯔꯤꯕ ꯌꯨꯝ ꯑꯃꯗꯒꯤ ꯃꯥꯅ ꯃꯤ ꯀꯧꯔꯝꯃꯤ ꯌꯨꯝꯒꯤ ꯃꯤꯁꯤꯡ ꯊꯣꯔꯛꯏ ꯀꯩꯗꯧꯔꯦ ꯍꯪꯉꯤ ꯃꯥꯅ ꯄꯥꯈꯠ ꯄꯥꯈꯠꯅ ꯇꯝꯃꯤ ꯃꯈꯣꯏ ꯅꯨꯄꯥꯗꯣ ꯂꯩꯍꯥꯎꯅꯨꯅ ꯉꯁꯤꯗꯤ ꯃꯥꯕꯨ ꯂꯥꯎ ꯍꯥꯏꯗꯨꯅ ꯀꯧꯈ꯭ꯔꯦ ꯑꯩ ꯏꯇꯣꯝꯇ ꯇꯨꯝꯕꯁꯦ ꯏꯁꯥꯁꯤ ꯌꯥꯝꯅ ꯀꯤ ꯅꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯤꯗꯨꯒ ꯉꯥꯏꯍꯥꯛꯇꯪ ꯇꯨꯃꯤꯟꯅꯒꯦ ꯌꯥꯒꯗ꯭ꯔꯥ ꯌꯨꯝ ꯑꯗꯨꯒꯤ ꯃꯤꯗꯨꯅꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯐꯔꯦ ꯐꯔꯦ ꯅꯇꯣꯝꯇ ꯂꯩꯔꯕꯗꯤ ꯇꯨꯃꯤꯟꯅꯧ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯊꯥꯔꯛꯏ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯇꯨꯝꯂꯒ ꯂꯩꯍꯧꯔꯤ ꯑꯁꯣꯝꯗꯅ ꯃꯈꯣꯏ ꯄꯥꯈꯪ ꯃꯆꯥꯁꯤꯡ ꯑꯁꯤꯒ ꯂꯣꯏꯅꯅ ꯇꯣꯝꯕꯤ ꯂꯩꯍꯥꯎꯅꯨꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯔꯦ ꯃꯪꯒꯣꯜꯗ ꯃꯤ ꯈꯔ ꯐꯝꯂꯤ ꯃꯆꯤꯗꯁꯨ ꯑꯗꯨꯝ ꯃꯤ ꯈꯔ ꯂꯩꯔꯤ ꯄꯥꯈꯪ ꯃꯆꯥꯁꯤꯡ ꯑꯁꯤꯅ ꯏꯃꯨꯡꯗ ꯆꯪꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ ꯇꯣꯝꯕꯤ ꯆꯪꯕ ꯀꯤꯔꯦ ꯃꯈꯣꯡ ꯑꯁꯤ ꯊꯥꯡꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯀꯤꯔꯗꯨꯅ ꯃꯁꯥꯁꯤ ꯅꯤꯛꯂꯒ ꯇꯞꯅ ꯇꯞꯅ ꯏꯃꯨꯡ ꯆꯪꯉꯤ ꯇꯣꯝꯕꯤꯗꯤ ꯌꯨꯝꯌꯥꯏꯗ ꯂꯩꯔꯝꯃꯤ ꯇꯣꯝꯕꯤꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤ ꯍꯦꯛ ꯎꯕꯗꯁꯨ ꯑꯀꯤꯕꯒꯤ ꯃꯁꯛꯅꯤ ꯇꯣꯝꯕꯤꯒꯤ ꯃꯥꯏꯊꯣꯡ ꯑꯁꯣꯝꯗ ꯎꯠꯂꯛꯇꯦ ꯌꯨꯝꯌꯥꯏꯗ ꯐꯤ ꯑꯉꯧꯕ ꯑꯃꯅ ꯃꯁꯥꯁꯦ ꯂꯣꯏꯅ ꯀꯨꯞꯁꯤꯜꯂꯤ ꯈꯣꯡꯒ꯭ꯔꯥꯏ ꯆꯜꯂꯗꯨꯅ ꯇꯨꯡ ꯑꯣꯜꯂꯒ ꯐꯝꯂꯤ ꯇꯣꯝꯕꯤ ꯃꯥꯒꯤ ꯇꯨꯡꯗ ꯃꯈꯣꯡ ꯑꯁꯤ ꯇꯞꯅ ꯊꯥꯡꯖꯤꯜꯂꯛꯄ ꯃꯇꯝꯗ ꯑꯗꯨꯃꯛ ꯀꯧꯔꯛꯏ ꯇꯣꯝꯕꯤ ꯅꯪ ꯂꯥꯛꯂꯕ꯭ꯔꯥ ꯋꯥꯗꯨ ꯇꯥꯕꯗ ꯇꯣꯝꯕꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯃꯁꯥꯁꯤ ꯆꯣꯡꯉꯤ ꯍꯣꯏ ꯂꯩꯍꯥꯎꯅꯨꯅ ꯃꯈꯥ ꯇꯥꯅ ꯇꯞꯅ ꯋꯥ ꯉꯥꯡꯂꯛꯏ ꯐꯝꯃꯨꯅꯦ ꯐꯝꯃꯨꯅꯦ ꯑꯩꯒꯤ ꯅꯥꯀꯟꯗ ꯐꯝꯃꯨꯅꯦ ꯇꯣꯝꯕꯤ ꯂꯩꯍꯥꯎꯅꯨꯒꯤ ꯅꯥꯀꯟꯗ ꯐꯝꯃꯨ ꯍꯥꯏꯕ ꯃꯇꯝ ꯑꯁꯤꯗ ꯃꯁꯥꯁꯤ ꯌꯥꯝꯅ ꯑꯀꯤꯕ ꯐꯥꯎꯔꯝꯃꯤ ꯑꯩ ꯑꯗꯨꯝ ꯂꯦꯞꯀꯦ ꯐꯝꯃꯨꯅꯦ ꯑꯩꯒꯤ ꯅꯥꯀꯟꯗ ꯐꯝꯃꯨꯅꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯂꯩꯍꯥꯎꯅꯨꯅ ꯐꯝꯃꯨ ꯍꯥꯏꯕꯗꯒꯤ ꯅꯥꯀꯟꯗ ꯂꯩꯕ ꯃꯤ ꯑꯃꯅꯤꯅ ꯏꯪꯒꯤꯠ ꯇꯧꯏ ꯐꯝꯊꯧ ꯍꯥꯏꯅ ꯇꯣꯝꯕꯤ ꯀꯤꯅ ꯀꯤꯅ ꯐꯤ ꯑꯉꯧꯕꯅ ꯀꯨꯞꯁꯤꯜꯂꯤꯕ ꯂꯩꯍꯥꯎꯅꯨꯒꯤ ꯅꯥꯀꯟꯗ ꯐꯝꯊꯩ ꯃꯥꯅ ꯍꯦꯛ ꯐꯝꯊꯕꯒ ꯂꯩꯍꯥꯎꯅꯨꯅ ꯃꯥꯒꯤ ꯐꯩꯒꯟ ꯃꯈꯨꯠ ꯑꯁꯤ ꯇꯞꯅ ꯊꯝꯃꯛꯏ ꯃꯇꯝ ꯑꯁꯤꯗ ꯇꯣꯝꯕꯤꯒꯤ ꯃꯁꯥꯁꯦ ꯄ꯭ꯔꯛ ꯆꯣꯡꯉꯤ ꯂꯩꯍꯥꯎꯅꯨꯅ ꯈꯨꯝꯃꯤ ꯀꯤꯒꯅꯨ ꯀꯤꯒꯅꯨ ꯀꯔꯤꯒꯤ ꯑꯩꯕꯨ ꯀꯤꯔꯤꯕꯅꯣ ꯑꯩ ꯅꯪꯉꯣꯟꯗ ꯋꯥꯔꯤ ꯈꯔ ꯁꯥꯒꯦꯅ ꯅꯪꯕꯨ ꯀꯧꯕꯅꯤ ꯅꯪꯕꯨ ꯌꯥꯝꯅ ꯄꯥꯈꯠꯄ꯭ꯔꯥꯅꯦ ꯂꯩꯍꯥꯎꯅꯨ ꯇꯣꯝꯕꯤꯗ ꯁꯨꯛꯌꯦꯡ ꯌꯦꯡꯕ ꯅꯠꯇꯦ ꯐꯤꯁꯤꯅ ꯀꯨꯞꯁꯤꯜꯂꯒ ꯑꯗꯨꯝ ꯋꯥ ꯉꯥꯡꯕ ꯂꯦꯞꯇꯦ ꯇꯣꯝꯕꯤꯅ ꯌꯥꯅꯤ ꯌꯥꯅꯤ ꯍꯥꯏꯕꯤꯌꯨ ꯀꯤꯅ ꯀꯤꯅ ꯈꯨꯝꯃꯤ ꯂꯩꯍꯥꯎꯅꯨꯅ ꯈꯨꯝꯃꯛꯏ ꯅꯪꯅ ꯀꯔꯤꯒꯤ ꯑꯩꯒꯤ ꯃꯔꯝꯗ ꯋꯥ ꯉꯥꯡꯂꯤꯕ ꯅꯪꯅ ꯉꯥꯡꯂꯤꯕ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯈꯜꯂꯝꯂꯣꯏ ꯈꯟꯕ꯭ꯔꯥ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯃꯔꯝꯗ ꯋꯥ ꯉꯥꯡꯕ ꯌꯥꯗꯦ ꯍꯥꯏꯔꯒ ꯅꯪꯅ ꯀꯔꯤꯒꯤ ꯉꯥꯡꯂꯤꯕ ꯑꯩꯅ ꯂꯣꯏꯅ ꯈꯪꯉꯦ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯗꯕ꯭ꯔꯥ ꯋꯥꯗꯨ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯇꯣꯝꯕꯤ ꯍꯦꯟꯅ ꯀꯤꯈ꯭ꯔꯦ ꯑꯩꯗꯤ ꯀꯔꯤꯃꯠꯇ ꯉꯥꯡꯗꯦꯅ ꯀꯔꯤꯒꯤ ꯑꯣꯏꯗꯕ ꯉꯥꯡꯕ ꯅꯪ ꯍꯥꯠꯇꯣꯛꯎꯔꯥ ꯃꯤꯀꯨꯞ ꯑꯁꯤꯗ ꯅꯪ ꯆꯞꯂꯒ ꯍꯥꯠꯇꯣꯛꯎꯔꯥ ꯑꯁꯨꯝꯅ ꯂꯩꯍꯥꯎꯅꯨꯅ ꯈꯔ ꯐꯤꯡꯅ ꯋꯥꯁꯤ ꯉꯥꯡꯂꯛꯄ ꯃꯇꯝꯗ ꯇꯣꯝꯕꯤ ꯍꯦꯟꯅ ꯀꯤꯈ꯭ꯔꯦ ꯑꯩꯗꯤ ꯍꯥꯏꯗꯦ ꯍꯥꯏꯗꯨꯅ ꯆꯦꯜꯂꯤ ꯇꯟꯖꯥ ꯑꯁꯤꯗ ꯂꯩꯍꯥꯎꯅꯨ ꯃꯥꯒꯤ ꯃꯊꯣꯡ ꯑꯣꯜꯂꯛꯇ꯭ꯔꯕꯁꯨ ꯐꯤꯅ ꯀꯨꯞꯁꯤꯜꯂꯤꯕ ꯂꯩꯍꯥꯎꯅꯨꯒꯤ ꯃꯈꯨꯠ ꯑꯁꯤ ꯇꯤꯡꯊꯣꯔꯛꯏ ꯑꯗꯨꯒ ꯃꯤꯀꯨꯞ ꯑꯁꯤꯗ ꯇꯣꯝꯕꯤꯕꯨ ꯃꯥꯅ ꯅꯝꯁꯤꯟꯈꯤꯔꯝꯃꯤ ꯃꯈꯣꯔꯤ ꯆꯞꯅꯕ ꯇꯧꯈꯤ ꯃꯌꯥꯝ ꯆꯪꯗꯨꯅ ꯂꯩꯍꯥꯎꯅꯨꯅ ꯇꯣꯝꯕꯤꯗ ꯆꯞꯂꯤꯕ ꯀꯌꯥ ꯑꯁꯤ ꯈꯪꯗꯣꯛꯏ ꯂꯩꯍꯥꯎꯅꯨ ꯆꯞꯅ ꯋꯥ ꯉꯥꯡꯕ ꯂꯦꯞꯇꯦ ꯅꯪꯒꯤ ꯁꯥꯗꯣꯡ ꯑꯁꯤ ꯃꯆꯦꯠ ꯃꯆꯦꯠ ꯁꯦꯠꯂꯒ ꯆꯥꯎꯔꯥ ꯃꯆꯦꯠ ꯃꯆꯦꯠ ꯁꯦꯠꯂꯒ ꯆꯥꯎꯔꯥ ꯍꯥꯏꯗꯨꯅ ꯋꯥꯁꯤ ꯀꯟꯅ ꯉꯥꯡꯂꯤ ꯃꯌꯥꯝꯅ ꯀꯟꯊꯣꯛꯄꯗꯒꯤ ꯂꯩꯍꯥꯎꯅꯨ ꯇꯣꯝꯕꯤꯗ ꯆꯠꯄ ꯇꯣꯛꯈ꯭ꯔꯦ ꯃꯇꯨꯡꯗ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯃꯔꯝꯗ ꯋꯥ ꯉꯥꯡꯅꯔꯛꯄ ꯇꯥꯔꯕꯗꯤ ꯅꯪꯒꯤ ꯑꯔꯣꯏꯕ ꯃꯇꯝꯅꯤ ꯀꯥꯎꯒꯅꯨ ꯌꯥꯔꯦ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯃꯥꯕꯨ ꯊꯥꯗꯣꯛꯈꯤ ꯑꯁꯤꯒꯨꯝꯕ ꯑꯀꯤꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯇꯣꯝꯕꯤ ꯍꯦꯟꯅ ꯀꯤꯔꯝꯃꯤ ꯂꯩꯍꯥꯎꯅꯨꯒꯤ ꯃꯔꯝꯗ ꯋꯥ ꯑꯃꯇ ꯉꯥꯡꯅꯕ ꯌꯥꯗꯦ ꯂꯩꯍꯥꯎꯅꯨ ꯂꯣꯏꯅ ꯈꯪꯉꯤ ꯃꯥꯒꯤ ꯃꯁꯥꯗ ꯆꯪꯂꯤꯕ ꯇꯣꯡꯂꯤꯕꯁꯤ ꯀꯅꯥꯃꯠꯇꯅ ꯑꯁꯤꯅꯤ ꯍꯥꯏꯕ ꯉꯝꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯥꯕꯨ ꯌꯦꯡꯂꯤꯕꯅꯤ ꯍꯥꯏꯅ ꯌꯦꯡꯂꯤꯕ ꯃꯥꯏꯕꯁꯤꯅꯗꯤ ꯍꯥꯏ ꯈꯨꯜꯂꯁꯤꯕ ꯀꯣꯜꯂꯤꯕ ꯃꯄꯨ ꯑꯗꯣ ꯃꯥꯅ ꯎꯛꯅꯕꯅꯤ ꯀꯩꯁꯨꯝ ꯇꯧꯔꯣꯏ ꯃꯉꯣꯟꯗꯒꯤ ꯑꯩꯈꯣꯏꯅ ꯈꯨꯔꯨꯝꯖꯔꯒ ꯐꯖꯅ ꯍꯥꯏꯖꯔꯒ ꯑꯃꯨꯛ ꯍꯟꯅ ꯊꯥꯈꯤꯅꯕ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯃꯥꯏꯕꯗꯨꯅ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯈꯨꯜꯂꯁꯤꯕ ꯀꯣꯜꯂꯤꯕ ꯃꯄꯨꯅꯤ ꯍꯥꯏꯔꯒ ꯂꯩꯍꯥꯎꯅꯨꯒꯤ ꯑꯣꯏꯕ
ꯁꯥꯊꯤ ꯁꯥꯊꯤꯕ ꯃꯤꯅ ꯀꯤꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯀꯌꯥ ꯑꯃ ꯇꯧꯔꯛꯄ ꯀꯔꯤꯒꯨꯝꯕ ꯇꯟꯖꯥꯗ ꯃꯥꯅ ꯇꯣꯏꯅ ꯍꯥꯏꯕ ꯋꯥꯁꯦ ꯎꯟꯁꯥ ꯃꯆꯦꯠ ꯆꯥꯒꯦ ꯎꯟꯁꯥ ꯃꯆꯦꯠ ꯆꯥꯒꯦ ꯍꯥꯏꯕꯁꯦ ꯃꯥꯒꯤ ꯋꯥꯍꯩꯅꯤ ꯑꯗꯨꯒ ꯃꯥꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯥꯅ ꯑꯅꯥꯕꯁꯦ ꯍꯧꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯥꯅ ꯀꯧꯔꯨ ꯀꯧꯔꯨ ꯍꯥꯏꯕ ꯃꯤꯁꯤꯡ ꯑꯗꯨꯝ ꯀꯧꯒꯗꯕꯅꯤ ꯀꯧꯔꯒ ꯃꯥꯅ ꯆꯞꯅꯕ ꯍꯥꯠꯅꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯀꯌꯥ ꯑꯃ ꯇꯧꯏ ꯃꯌꯥꯝꯅ ꯈꯪꯗꯣꯛꯏ ꯑꯍꯤꯡ ꯈꯨꯗꯤꯡꯒꯤ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯃꯤ ꯁꯪꯅꯕ ꯃꯥꯕꯨ ꯉꯥꯛꯁꯦꯟꯅꯕ ꯃꯤ ꯊꯝꯂꯤꯕꯅꯤ ꯃꯥꯏꯕꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯄꯨ ꯑꯩꯈꯣꯏꯅ ꯐꯖꯅ ꯈꯨꯔꯨꯝꯖꯔꯒ ꯃꯉꯣꯟꯗꯒꯤ ꯐꯖꯅ ꯅꯤꯖꯍꯧꯔꯒ ꯈꯨꯜ ꯑꯁꯤ ꯍꯦꯟꯅ ꯆꯥꯎꯈꯠꯅꯕꯁꯨ ꯍꯣꯠꯅꯍꯧꯁꯤ ꯃꯇꯝ ꯈꯔꯗꯤ ꯑꯩꯈꯣꯏ ꯋꯥꯔꯁꯨ ꯋꯥꯅ ꯈꯪꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯃꯥꯏꯕꯁꯤꯅ ꯃꯌꯥꯝꯅ ꯍꯥꯏꯕꯗꯒꯤ ꯃꯌꯥꯝ ꯑꯁꯤꯁꯨ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯄꯥꯂꯤ ꯇꯥꯗꯨꯅ ꯃꯥꯕꯨ ꯉꯥꯛꯂꯤꯕꯅꯤ ꯃꯥꯕꯨ ꯁꯦꯟꯅꯔꯤꯕꯅꯤ ꯑꯗꯨꯕꯨ ꯂꯩꯍꯥꯎꯅꯨꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗꯤ ꯇꯁꯦꯡꯅꯃꯛ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯁꯥꯊꯤꯕ ꯍꯥꯏꯕꯗꯨ ꯑꯗꯨꯃꯛ ꯑꯣꯏꯔꯤ ꯃꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯋꯥꯔꯤ ꯈꯔ ꯂꯩꯈꯤꯕꯁꯨ ꯈꯪꯗꯦ ꯃꯥꯏꯕꯅ ꯍꯥꯏꯔꯛꯄ ꯋꯥꯁꯤꯗꯅꯤ ꯃꯌꯥꯝꯅ ꯏꯜꯂꯤꯕ ꯇꯣꯝꯕꯤ ꯃꯁꯥ ꯑꯁꯤ ꯏꯐꯨꯟ ꯐꯨꯜꯂꯒ ꯑꯀꯤ ꯑꯈꯪ ꯌꯥꯝꯅ ꯐꯥꯎꯔꯒ ꯃꯌꯨꯝ ꯇꯝꯕ ꯂꯥꯛꯏ ꯁꯣꯔ ꯑꯁꯤꯁꯨ ꯍꯣꯟꯕ ꯈꯔ ꯋꯥꯈ꯭ꯔꯕꯅꯤ ꯂꯩꯍꯥꯎꯅꯨꯅ ꯃꯥꯒꯤ ꯈꯧꯔꯤ ꯑꯁꯤꯗ ꯀꯟꯅ ꯆꯞꯈꯤꯕꯁꯤꯗ ꯃꯁꯥ ꯑꯁꯤ ꯌꯥꯝꯅ ꯄꯥꯈꯠꯈ꯭ꯔꯕꯅꯤ ꯃꯌꯨꯝ ꯌꯧꯔꯦ ꯊꯣꯡ ꯊꯤꯜꯂꯤ ꯊꯣꯡ ꯍꯥꯡꯉꯨ ꯍꯥꯏꯔꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯊꯣꯡ ꯍꯥꯡꯉꯤ ꯊꯣꯡ ꯍꯥꯡꯕꯗ ꯏꯃꯨꯡ ꯆꯪꯉꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯁꯨ ꯇꯨꯝꯂꯝꯂꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯇꯣꯝꯕꯤꯗ ꯍꯪꯉꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯄꯥꯈꯠꯅ ꯋꯥ ꯍꯪꯉꯤ ꯇꯣꯝꯕꯤ ꯀꯔꯤꯃꯠꯇ ꯈꯨꯝꯗꯦ ꯃꯥꯅ ꯍꯥꯏꯅꯕ ꯁꯥꯔꯤꯕ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯂꯩꯍꯥꯎꯅ ꯂꯣꯏꯅ ꯈꯪꯕꯅꯤꯅ ꯉꯁꯥꯏ ꯃꯉꯣꯟꯗ ꯀꯤꯍꯜꯂꯛꯈꯤꯕ ꯀꯌꯥ ꯑꯁꯤꯅ ꯇꯣꯝꯕꯤꯅ ꯀꯩꯁꯨꯝ ꯇꯧꯗꯦ ꯄꯣꯊꯥꯔꯨ ꯌꯥꯔꯁꯦ ꯍꯥꯏꯔꯤ ꯐꯃꯨꯡꯗ ꯇꯨꯝꯂꯦ ꯇꯨꯝꯅ ꯑꯃꯨꯛꯀꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯪꯉꯤ ꯍꯥꯏꯌꯨꯁꯦ ꯀꯔꯤ ꯍꯥꯏꯔꯛꯀꯦꯕ ꯀꯃꯥꯏꯅ ꯇꯧꯒꯦꯕ ꯑꯁꯨꯝꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯋꯥꯁꯦ ꯀꯣꯊ ꯄꯦꯟꯅ ꯍꯪꯕꯗꯒꯤ ꯃꯥꯒꯤ ꯅꯨꯄꯥ ꯁꯥꯎꯒꯠꯂꯛꯏ ꯇꯣꯝꯕꯤ ꯍꯪꯒꯅꯨꯗꯅ ꯀꯔꯤꯒꯤ ꯄꯦꯄꯦ ꯍꯪꯂꯤꯕꯅꯣ ꯇꯨꯃꯤꯟ ꯇꯨꯝꯃꯣ ꯍꯪꯂꯛꯀꯅꯣ ꯑꯩꯉꯣꯟꯗ ꯑꯗꯨꯒꯤ ꯃꯔꯝꯗ ꯋꯥ ꯑꯝꯇ ꯍꯪꯂꯛꯀꯅꯣ ꯇꯨꯃꯤꯟꯅ ꯄꯣꯊꯥꯎ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯋꯥ ꯀꯟꯅ ꯉꯥꯡꯗꯕ ꯇꯣꯝꯕꯤꯁꯦ ꯍꯅꯨꯃꯛꯇꯤ ꯀꯟꯅ ꯉꯥꯡꯉꯤ ꯃꯃꯤꯠ ꯑꯁꯤꯁꯨ ꯉꯥꯡꯉꯤ ꯃꯥꯒꯤ ꯅꯨꯄꯤꯗ ꯉꯥꯡꯊꯣꯛꯎꯔꯒ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯁꯤꯅ ꯇꯣꯝꯕꯤ ꯃꯥꯒꯤ ꯃꯤꯠꯇꯒꯤ ꯄꯤ ꯐꯥꯎꯕ ꯇꯥꯏ ꯃꯥꯒꯤ ꯅꯨꯄꯤꯁꯨ ꯇꯣꯝꯕꯤꯒꯤ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯔꯛꯄ ꯃꯉꯣꯟꯗ ꯑꯁꯨꯝꯅ ꯀꯟꯅ ꯆꯩꯔꯛꯂꯒ ꯃꯥꯅ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯑꯣꯡ ꯑꯃ ꯇꯧꯔꯛꯄꯁꯤꯗ ꯑꯗꯨꯝ ꯈꯪꯉꯤ ꯃꯈꯥ ꯇꯥꯅ ꯍꯪꯗ꯭ꯔꯦ ꯇꯨꯝꯊꯈ꯭ꯔꯦ ꯑꯁꯣꯝꯗꯁꯨ ꯂꯩꯍꯥꯎꯅꯨꯕꯨ ꯁꯪꯗꯨꯅ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯁꯤꯡ ꯃꯪꯒꯣꯟꯗ ꯃꯥꯒꯤ ꯃꯆꯤꯗ ꯇꯥꯁꯤꯜꯂꯒ ꯇꯨꯝꯂꯤꯕꯁꯤꯁꯨ ꯆꯣꯏꯅ ꯇꯨꯝꯅꯕ ꯅꯠꯇꯦ ꯃꯥꯒꯤ ꯃꯇꯨꯝ ꯇꯥꯁꯤꯜꯂꯒ ꯇꯨꯝꯅꯕꯅꯤ ꯃꯈꯣꯏꯁꯨ ꯀꯤꯔꯤꯕꯅꯤ ꯃꯁꯦ ꯁꯪꯕ ꯄꯥꯝꯕ ꯅꯠꯇꯦ ꯂꯩꯀꯥꯏ ꯄꯥꯂꯤ ꯇꯥꯅꯗꯨꯅ ꯁꯪꯅꯕꯅꯤ ꯃꯥꯏꯕꯗꯨꯅ ꯇꯧꯗꯕ ꯌꯥꯗꯕ ꯊꯕꯛꯅꯤ ꯍꯥꯏꯕꯗꯒꯤ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯍꯥꯏꯕꯗꯨꯅꯤ ꯏꯃꯨꯡꯗꯅ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯂꯩꯍꯥꯎꯅꯨꯕꯨ ꯁꯪꯂꯒ ꯇꯨꯝꯂꯤ ꯂꯩꯍꯥꯎꯅꯨꯅ ꯑꯍꯤꯡ ꯑꯁꯤꯃ ꯆꯨꯞꯅ ꯃꯁꯥ ꯑꯗꯨ ꯐꯤ ꯑꯉꯧꯕꯅ ꯀꯨꯞꯁꯤꯜꯂꯒ ꯑꯗꯨꯝ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯆꯣꯏꯔꯣꯜ ꯂꯣꯟꯕ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗꯅ ꯏꯁꯩ ꯁꯛꯄ ꯑꯗꯨꯝ ꯇꯧꯏ ꯏꯁꯩ ꯑꯁꯤꯁꯨ ꯆꯨꯝꯅꯒꯤ ꯏꯁꯩ ꯅꯠꯇꯦ ꯑꯔꯤꯕ ꯂꯣꯟꯗꯥ ꯄꯨꯗꯥꯗ ꯏꯁꯩ ꯑꯁꯤ ꯑꯗꯨꯝ ꯉꯪꯂꯒ ꯂꯩ ꯃꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯇꯨꯝꯂꯤꯕꯁꯤꯡ ꯃꯤꯀꯞ ꯊꯣꯔꯛꯄ ꯃꯇꯝꯗ ꯑꯀꯤꯕꯁꯨ ꯌꯥꯝꯅ ꯐꯥꯎꯏ ꯑꯗꯨꯕꯨ ꯌꯦꯡꯂꯕꯁꯨ ꯇꯧꯗꯦ ꯇꯨꯃꯤꯟꯅ ꯅꯥꯀꯣꯡ ꯃꯦꯟꯁꯤꯜꯂꯒ ꯑꯗꯨꯝ ꯇꯨꯝꯃꯤ ꯉꯁꯤꯒꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯇꯟꯖꯥꯅꯤ ꯃꯌꯥꯝ ꯑꯁꯦ ꯃꯥꯕꯨ ꯁꯪꯕꯒꯤ ꯋꯥꯕꯒꯤ ꯏꯁꯤꯁꯤꯅ ꯇꯨꯝꯊꯅꯈꯤꯕ ꯃꯤꯀꯞ ꯊꯣꯛꯇꯕ ꯇꯟꯖꯥ ꯈꯔꯗ ꯂꯩꯍꯥꯎꯅꯨꯗꯤ ꯌꯨꯝ ꯑꯁꯤꯗꯒꯤ ꯂꯣꯟꯅ ꯊꯣꯛꯈꯤꯔꯝꯃꯤ ꯃꯥꯅ ꯊꯣꯛꯈꯤꯕ ꯃꯇꯝ ꯑꯁꯦ ꯀꯅꯥꯁꯨ ꯈꯪꯍꯧꯗ꯭ꯔꯦ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯍꯧꯕ ꯅꯠꯇꯦ ꯑꯁꯨꯝꯅ ꯊꯣꯛꯈ꯭ꯔꯒ ꯀꯗꯥꯏ ꯆꯠꯂꯤꯕꯅꯣ ꯀꯩꯗꯧꯔꯤꯕꯅꯣ ꯀꯅꯥꯝꯇꯅ ꯎꯍꯧꯗꯕꯅꯤꯅ ꯂꯩꯍꯥꯎꯅꯨꯗꯤ ꯑꯗꯨꯝ ꯌꯧꯈ꯭ꯔꯦ ꯑꯁꯣꯝꯗꯅ ꯃꯈꯣꯏ ꯑꯅꯤꯈꯛ ꯆꯤꯡꯗ ꯁꯤꯡ ꯆꯜꯂꯤ ꯆꯤꯡꯁꯨ ꯃꯈꯣꯏ ꯈꯨꯜ ꯑꯁꯤꯒꯗꯤ ꯌꯥꯝ ꯂꯥꯞꯅꯕ ꯅꯠꯇꯦ ꯅꯛꯅꯔꯕꯅꯤ ꯁꯤꯡ ꯆꯜꯂꯤꯉꯩ ꯑꯅꯤ ꯑꯁꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯃꯈꯣꯏ ꯑꯅꯤꯗꯤ ꯃꯊꯧꯅꯥꯁꯨ ꯈꯔ ꯐꯩ ꯃꯈꯣꯏꯅ ꯋꯥ ꯍꯥꯏꯅꯔꯛꯏ ꯈꯪꯗꯦꯗ ꯃꯥꯏꯕꯅ ꯂꯩꯍꯥꯎꯅꯨ ꯈꯨꯜ ꯑꯁꯤꯕꯨ ꯀꯣꯜꯂꯤꯕ ꯂꯥꯏꯅꯤ ꯍꯥꯏ ꯑꯩꯗꯤ ꯊꯥꯖꯕ ꯁꯨꯡꯉꯝ ꯍꯦꯛ ꯉꯝꯗꯦ ꯈꯨꯜ ꯑꯁꯤꯕꯨ ꯀꯣꯜꯂꯤꯕ ꯂꯥꯏ ꯑꯣꯏꯔꯒ ꯃꯥꯅ ꯃꯤꯕꯨ ꯀꯤꯍꯟꯒꯗ꯭ꯔꯥꯅꯦ ꯃꯤꯉꯣꯟꯗ ꯑꯀꯤ ꯑꯈꯪ ꯁꯥꯊꯤꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯊꯣꯛꯍꯟꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯃꯥꯏꯕꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯁꯜꯂꯒ ꯂꯩꯅꯦ ꯃꯁꯤꯒꯨꯝꯕꯁꯤꯗꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯇꯧꯗꯅꯕ ꯍꯥꯠꯈꯤꯕꯅ ꯐꯕꯅꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯋꯥꯁꯤ ꯉꯥꯡꯉꯤ ꯑꯃꯁꯨ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯃꯥꯁꯨ ꯋꯥ ꯉꯥꯡꯉꯤ ꯃꯈꯣꯏꯅ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯝꯗ ꯁꯤꯡ ꯆꯜꯂꯤꯉꯩ ꯂꯩꯍꯥꯎꯅꯨꯒꯤ ꯃꯔꯝꯗ ꯋꯥ ꯈꯔꯁꯤ ꯉꯥꯡꯅꯕꯁꯤ ꯂꯩꯍꯥꯎꯅꯨꯅ ꯇꯥꯈ꯭ꯔ ꯃꯥꯜꯂꯦ ꯍꯧꯖꯤꯛꯇꯤ ꯆꯤꯡꯈꯣꯡ ꯑꯁꯤꯃꯛꯇꯗ ꯂꯩꯍꯥꯎꯅꯨ ꯑꯗꯨꯝ ꯂꯥꯛꯈ꯭ꯔꯦ ꯃꯈꯣꯏꯅ ꯁꯤꯡ ꯆꯜꯂꯒ ꯋꯥꯔꯤ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯁꯥꯔꯤꯉꯩ ꯇꯥꯟꯖꯥꯁꯤꯗ ꯑꯁꯣꯝ ꯅꯥꯀꯜ ꯑꯃꯗ ꯍꯧꯔꯤꯕ ꯈꯔ ꯆꯥꯎꯔꯕ ꯎ ꯃꯔꯨꯝ ꯑꯃꯗ ꯐꯤ ꯑꯉꯧꯕ ꯑꯃꯈꯛ ꯇꯞꯅ ꯍꯥꯏꯕꯒꯨꯝ ꯂꯦꯡꯕꯒꯨꯝ ꯇꯧꯔꯤꯕꯁꯦ ꯁꯤꯡ ꯆꯜꯂꯤꯕ ꯅꯨꯄꯥ ꯑꯃꯅ ꯍꯥꯟꯅ ꯎꯔꯝꯃꯤ ꯃꯍꯥꯛꯅ ꯑꯗꯨ ꯎꯕꯗꯒꯤ
ꯆꯞ ꯂꯦꯞꯇꯨꯅ ꯃꯥꯒ ꯁꯤꯡꯆꯟꯅꯔꯤꯕ ꯅꯨꯄꯥꯗꯨꯗ ꯃꯥꯅ ꯍꯣꯏ ꯍꯣꯏ ꯑꯩꯒꯤ ꯃꯤꯠꯇ ꯀꯩꯅꯣꯝꯃ ꯎꯏꯅꯦ ꯑꯃꯨꯛꯇꯤ ꯌꯦꯡꯉꯨꯅꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯈꯔ ꯄꯥꯈꯠꯄꯒꯤ ꯃꯑꯣꯡꯗ ꯉꯥꯡꯂꯤ ꯇꯟꯖꯥꯁꯤ ꯅꯣꯡꯕꯨꯗꯤ ꯉꯥꯟꯐꯝ ꯊꯣꯔꯛꯂꯕꯅꯤ ꯅꯨꯄꯥꯗꯨꯁꯨ ꯍꯥ ꯀꯔꯤꯅꯣꯅꯦ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ ꯑꯃ ꯅꯨꯄꯥꯗꯨꯅ ꯈꯨꯠ ꯊꯤꯜꯂꯔꯤ ꯇꯟꯖꯥꯁꯤꯗ ꯎ ꯑꯆꯧꯕ ꯃꯔꯨꯝ ꯑꯃꯗꯒꯤ ꯐꯤ ꯑꯉꯧꯕ ꯑꯃꯈꯛ ꯃꯆꯤ ꯇꯞꯅ ꯍꯥꯏꯔꯤꯕꯁꯦ ꯎꯔꯝꯃꯤ ꯐꯤ ꯑꯉꯧꯕꯅꯤꯅꯦ ꯑꯁꯤꯕꯨ ꯀꯩꯅꯣ ꯍꯥꯏꯅ ꯑꯅꯤ ꯑꯁꯦ ꯄꯥꯛꯊꯔꯒ ꯌꯦꯡꯉꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪ ꯌꯦꯡꯂꯤꯉꯩꯗꯗꯤ ꯂꯩꯍꯥꯎꯅꯨ ꯂꯨꯝꯂꯝꯕꯗꯒꯤ ꯇꯞꯅ ꯊꯣꯔꯛꯏ ꯂꯩꯍꯥꯎꯅꯨꯒꯤ ꯃꯁꯛ ꯑꯁꯤ ꯎꯕꯗꯒꯤ ꯑꯅꯤ ꯑꯁꯦ ꯀꯤꯕꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ ꯂꯩꯍꯥꯎꯅꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯠꯂꯛꯏ ꯂꯩꯍꯥꯎꯅꯨ ꯍꯥꯏꯔꯤꯕꯁꯤ ꯑꯉꯥꯡꯅꯤ ꯅꯨꯄꯤ ꯃꯆꯥꯅꯤ ꯆꯍꯤ 12 ꯅꯤꯊꯣꯏꯔꯣꯝꯗ ꯆꯪꯂꯤꯕꯅꯤ ꯂꯩꯍꯥꯎꯅꯨ ꯎꯕꯗꯒꯤ ꯑꯅꯤ ꯑꯁꯦ ꯃꯥꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯊꯥꯡꯁꯤꯡ ꯂꯪꯊꯣꯛꯂꯗꯨꯅ ꯆꯦꯟꯕ ꯍꯧꯏ ꯇꯟꯖꯥ ꯑꯁꯤꯗ ꯂꯩꯍꯥꯎꯅꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯌꯥꯝꯅ ꯌꯥꯡꯅ ꯇꯥꯜꯂꯤ ꯃꯈꯣꯏꯅ ꯐꯅ ꯀꯟꯅ ꯆꯦꯜꯂꯕꯁꯨ ꯂꯩꯍꯥꯎꯅꯨꯅ ꯃꯈꯣꯏꯒꯤ ꯃꯥꯡꯗ ꯍꯦꯛꯇ ꯊꯜꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤ ꯆꯦꯟꯕ ꯉꯝꯃꯛꯇ꯭ꯔꯦ ꯆꯤꯡꯅꯨꯡ ꯑꯁꯤꯗ ꯆꯦꯟꯕ ꯌꯥꯕ ꯆꯦꯜꯂꯤ ꯑꯗꯨꯕꯨ ꯃꯥꯡꯗ ꯍꯦꯛꯇ ꯊꯠꯄꯁꯤꯅ ꯃꯈꯣꯏ ꯑꯅꯤꯁꯦ ꯂꯩꯍꯥꯎꯅꯨꯒꯤ ꯃꯈꯣꯡ ꯃꯅꯥꯛꯇ ꯇꯨꯔꯨꯔꯦ ꯈꯨꯔꯨꯝꯖꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯂꯩꯍꯥꯎꯅꯨꯅ ꯃꯃꯤꯠ ꯑꯁꯤ ꯃꯤꯠ ꯈꯥꯅ ꯌꯦꯡꯂꯒ ꯑꯅꯤ ꯑꯁꯤꯗ ꯋꯥ ꯉꯥꯡꯉꯤ ꯑꯩꯒꯤ ꯃꯔꯝꯗ ꯀꯔꯤꯒꯤ ꯋꯥ ꯉꯥꯡꯅꯕ ꯑꯩꯒꯤ ꯃꯔꯝꯗ ꯋꯥ ꯉꯥꯡꯅꯕ ꯌꯥꯗꯦ ꯍꯥꯏꯕꯁꯦ ꯅꯈꯣꯏ ꯈꯪꯗꯕ꯭ꯔꯥ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏ ꯑꯅꯤꯒꯤ ꯁꯥꯗꯣꯡ ꯃꯆꯦꯠ ꯑꯩꯅ ꯆꯥꯕ ꯇꯥꯕꯅꯤ ꯅꯈꯣꯏ ꯑꯅꯤꯒꯤ ꯁꯥꯗꯣꯡ ꯃꯆꯦꯠ ꯑꯩꯅ ꯆꯥꯕ ꯇꯥꯕꯅꯤ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯂꯩꯍꯥꯎꯅꯨꯅ ꯃꯃꯤꯠ ꯑꯁꯤ ꯂꯥꯎꯊꯣꯛꯂꯒ ꯑꯅꯤ ꯑꯁꯤꯒꯤ ꯁꯥꯗꯣꯡ ꯃꯆꯦꯠ ꯑꯁꯤ ꯆꯤꯛꯅꯕ ꯍꯣꯠꯅꯔꯛꯏ ꯑꯅꯤ ꯑꯁꯤ ꯆꯦꯜꯂꯤ ꯑꯃꯗꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯦ ꯂꯩꯍꯧꯔꯤꯕ ꯑꯃꯗꯨ ꯂꯩꯍꯥꯎꯅꯨꯅ ꯐꯥꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯃꯈꯣꯡꯗꯒꯤ ꯁꯥꯗꯣꯡ ꯃꯆꯦꯠ ꯑꯃ ꯆꯤꯛꯈꯤꯔꯝꯃꯤ ꯅꯨꯄꯥꯁꯦ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯏ ꯃꯆꯦꯠ ꯑꯃꯈꯛ ꯆꯤꯛꯈ꯭ꯔꯕ ꯃꯇꯨꯡꯗꯗꯤ ꯅꯨꯄꯥ ꯑꯁꯤ ꯂꯥꯎꯔꯒ ꯇꯥꯍꯧꯔꯦ ꯃꯁꯤꯗꯒꯤ ꯂꯩꯍꯥꯎꯅꯨ ꯑꯃ ꯆꯦꯜꯂꯤꯕ ꯅꯨꯄꯥꯗꯨꯁꯨ ꯃꯥꯅ ꯆꯦꯜꯂꯒ ꯇꯥꯜꯂꯤ ꯅꯨꯄꯥꯗꯨꯁꯨ ꯎꯔꯛ ꯐꯥꯎꯔꯒ ꯑꯗꯨꯝ ꯆꯦꯜꯂꯤ ꯑꯗꯨꯁꯨ ꯂꯩꯍꯥꯎꯅꯨꯅ ꯃꯥꯕꯨ ꯐꯥꯔꯒ ꯃꯥꯒꯤꯁꯨ ꯆꯞ ꯃꯥꯟꯅꯅ ꯃꯈꯣꯡꯒꯤ ꯁꯥꯗꯣꯡ ꯃꯆꯦꯠ ꯑꯃ ꯆꯤꯛꯈ꯭ꯔꯦ ꯆꯤꯛꯂꯒ ꯂꯩꯍꯥꯎꯅꯨꯅ ꯃꯇꯨꯡꯗ ꯑꯩꯒꯤ ꯃꯔꯝꯗ ꯋꯥ ꯉꯥꯡꯕ ꯌꯥꯔꯣꯏ ꯌꯥꯔꯦ ꯑꯩ ꯆꯠꯂꯦ ꯍꯥꯏꯔꯝꯂꯒ ꯂꯩꯍꯥꯎꯅꯨ ꯃꯆꯤꯟꯗ ꯏ ꯈꯔ ꯇꯩꯔꯤꯕꯗꯣ ꯂꯦꯛꯁꯤꯜꯂꯒ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯃꯌꯨꯝ ꯇꯝꯃ ꯂꯥꯛꯈꯤ ꯑꯁꯣꯝꯗ ꯂꯩꯍꯥꯎꯅꯨꯕꯨ ꯁꯪꯂꯝꯕ ꯌꯨꯝꯒꯤ ꯃꯤꯁꯤꯡ ꯂꯩꯔꯝꯗ꯭ꯔꯦ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯔꯥꯡ ꯇꯧꯅꯔꯕꯅꯤ ꯐꯅꯌꯥꯝꯅ ꯉꯥꯟꯊꯣꯔꯛꯂꯦ ꯑꯇꯩꯁꯨ ꯀꯤꯕꯅ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯀꯗꯣꯝ ꯆꯠꯈ꯭ꯔꯕꯅꯣ ꯍꯥꯏꯗꯨꯅ ꯃꯨꯔꯃꯨꯝ ꯁꯣꯟꯅꯩ ꯑꯁꯨꯝꯅ ꯁꯣꯟꯅꯔꯤꯉꯩ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯂꯩꯍꯥꯎꯅꯨ ꯁꯨꯃꯥꯡꯂꯣꯝꯗ ꯐꯤ ꯑꯉꯧꯕꯗꯨ ꯏꯜꯂꯒ ꯇꯝꯅ ꯆꯠꯂꯛꯏ ꯂꯩꯍꯥꯎꯅꯨ ꯆꯪꯂꯛꯄꯗꯒꯤ ꯃꯥꯒꯤ ꯃꯆꯤ ꯂꯩꯔꯝꯕꯁꯤꯡ ꯂꯩꯍꯥꯎꯅꯨꯗꯤ ꯌꯦꯡꯗꯦ ꯇꯨꯃꯤꯟ ꯅꯣꯟꯊꯅꯔꯒ ꯀꯤꯅ ꯂꯦꯞꯅꯔꯝꯃꯤ ꯂꯩꯍꯥꯎꯅꯨ ꯃꯌꯥꯝ ꯑꯗꯨꯕꯨ ꯌꯦꯡꯂꯒ ꯑꯗꯨꯝ ꯏꯃꯨꯡ ꯇꯝꯕ ꯆꯪꯈꯤ ꯑꯗꯨꯒ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯃꯥꯅ ꯐꯝꯃꯥꯡ ꯑꯁꯤꯗ ꯃꯁꯥꯗꯨ ꯐꯤ ꯑꯉꯧꯕꯗ ꯀꯨꯞꯁꯤꯜꯂꯒ ꯈꯣꯡꯒꯥꯏ ꯆꯜꯂꯒ ꯐꯝꯈꯤꯔꯝꯃꯤ ꯃꯃꯥ ꯃꯄꯥ ꯑꯅꯤ ꯃꯆꯥꯒꯤ ꯃꯇꯧ ꯑꯁꯤ ꯇꯁꯦꯡꯅꯃꯛꯁꯨ ꯀꯤꯔꯦ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯉꯥꯏꯔꯤꯕꯁꯦ ꯃꯥꯏꯕ ꯂꯥꯛꯄꯗꯨꯅꯤ ꯃꯥꯏꯕꯗꯨꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯅ ꯀꯔꯤ ꯍꯥꯏꯕ ꯃꯥꯅ ꯍꯥꯏꯔꯛꯄ ꯊꯕꯛꯁꯤꯡ ꯑꯗꯨꯝ ꯇꯧꯒꯗꯧꯔꯤꯕꯅꯤ ꯑꯁꯣꯝꯗ ꯆꯤꯡꯗ ꯂꯩꯍꯧꯔꯤꯕ ꯃꯈꯣꯏ ꯑꯅꯤꯗꯨꯗꯤ ꯃꯈꯣꯏꯒꯤ ꯃꯈꯣꯡꯒꯤ ꯎꯟꯁꯥ ꯃꯆꯦꯠ ꯈꯔ ꯆꯤꯛꯈ꯭ꯔꯕꯅꯤꯅ ꯆꯩꯅꯥ ꯐꯥꯎꯅ ꯃꯥꯒꯤ ꯃꯌꯨꯝ ꯇꯝꯅ ꯑꯗꯨꯝ ꯃꯈꯣꯡ ꯑꯗꯨ ꯁꯦꯜꯂ ꯍꯜꯂꯛꯏ ꯁꯣꯛꯂꯤꯕ ꯑꯅꯤ ꯑꯁꯦ ꯃꯥꯒꯤ ꯃꯌꯨꯝ ꯌꯧꯔꯛꯑꯦ ꯃꯈꯣꯡꯗ ꯃꯈꯣꯏꯅ ꯐꯤꯅ ꯌꯥꯝꯅ ꯀꯟꯅ ꯌꯦꯠꯁꯤꯜꯂꯤ ꯑꯁꯣꯛꯄꯗꯣ ꯃꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡꯅ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯗꯨꯕꯨ ꯍꯥꯏꯗꯣꯛꯄꯤ ꯀꯤꯔꯦ ꯍꯥꯏꯗꯣꯛꯂꯨꯕꯒ ꯂꯩꯍꯥꯎꯅꯨ ꯂꯥꯜꯂꯒ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯁꯥꯊꯤꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯔꯛꯀꯅꯤ ꯈꯟꯕꯗꯒꯤ ꯍꯥꯏꯗꯣꯛꯇꯕꯅꯤ ꯀꯩꯁꯨꯝ ꯇꯧꯗꯦ ꯁꯤꯡꯗ ꯁꯤꯡ ꯆꯟꯕꯗ ꯈꯣꯡꯅ ꯈꯔ ꯁꯣꯛꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯅꯤꯃꯛꯁꯨ ꯃꯥꯒꯤ ꯌꯨꯝꯗ ꯑꯗꯨꯝ ꯈꯨꯝꯃꯤ ꯑꯁꯨꯝꯅ ꯈꯨꯜ ꯑꯁꯦ ꯑꯗꯨꯝ ꯑꯀꯤ ꯑꯈꯪ ꯇꯠꯇꯅ ꯊꯣꯛꯂꯤ ꯉꯁꯤꯒꯤ ꯃꯇꯝꯁꯨ ꯃꯥꯏꯕ ꯂꯥꯛꯏ ꯃꯥꯏꯕꯁꯤꯅ ꯃꯥꯒꯤ ꯌꯦꯡꯐꯝ ꯊꯣꯛꯄ ꯌꯦꯡꯂꯤ ꯃꯥꯅꯗꯤ ꯈꯨꯟꯖꯥ ꯃꯌꯥꯝ ꯑꯁꯤꯗ ꯈꯨꯜ ꯑꯁꯤꯕꯨ ꯀꯣꯟꯕ ꯂꯥꯛꯏꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯍꯥꯏꯔꯔꯤ ꯃꯁꯤꯃꯛꯅ ꯈꯨꯟꯖꯥ ꯃꯌꯥꯝꯅꯁꯨ ꯃꯥꯏꯕꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤ ꯂꯣꯏꯅ ꯊꯥꯖꯔꯝꯃꯤ ꯈꯨꯟꯒꯤ ꯂꯥꯏꯅꯤ ꯈꯜꯂꯝꯃꯤ ꯃꯈꯣꯏꯅꯁꯨ ꯑꯗꯨꯝ ꯈꯨꯔꯨꯝꯅꯩ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯊꯥꯖꯗꯕꯒꯤ ꯋꯥꯅꯤ ꯊꯥꯖꯗꯕꯁꯤꯡ ꯑꯗꯨꯁꯨ ꯂꯩꯍꯥꯎꯅꯨꯅ ꯑꯗꯨꯃꯛ ꯀꯤꯍꯟꯕ ꯑꯋꯥꯕ ꯇꯥꯍꯟꯕ ꯀꯌꯥ ꯑꯃ ꯇꯧꯔꯤꯕꯅꯤ ꯃꯥꯏꯕ ꯍꯦꯛ ꯂꯥꯛꯄꯒ ꯂꯩꯍꯥꯎꯅꯨꯅ ꯃꯥꯒꯤ ꯑꯄꯥꯝꯕꯁꯤꯡ ꯃꯥꯏꯕꯁꯤꯗ ꯍꯥꯏꯔꯔꯤ ꯃꯥꯏꯕꯁꯤꯅ ꯑꯃꯨꯛ ꯃꯊꯪ ꯄꯥꯎ ꯆꯦꯜꯂꯔꯤ ꯃꯁꯤꯗꯒꯤ ꯂꯩꯍꯥꯎꯅꯨꯒꯤ ꯑꯄꯥꯝꯕ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯄꯤꯅꯕ ꯍꯣꯠꯅꯩ ꯈꯨꯟꯕ ꯀꯣꯜꯂꯤꯕ ꯂꯥꯏꯅꯤ ꯍꯥꯏꯔꯒ ꯃꯥꯅ ꯑꯄꯥꯝꯕ ꯅꯤꯔꯤꯕꯁꯤꯡ ꯑꯁꯤꯗꯤ ꯇꯥꯕꯗ ꯀꯤꯔꯕ ꯁꯥꯊꯤꯕ ꯉꯥꯛꯇꯅꯤ ꯏ ꯅꯤꯕꯒꯨꯝꯕ ꯁꯥꯗꯣꯡ ꯃꯆꯦꯠ ꯅꯤꯕꯒꯨꯝꯕ ꯑꯁꯤꯒꯨꯝꯕ ꯌꯥꯝꯅ ꯇꯧꯏ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯈꯔ ꯑꯍꯜ ꯑꯣꯏꯕꯁꯤꯡꯗꯗꯤ ꯊꯥꯖꯕꯗꯤ ꯉꯝꯗꯦ ꯑꯗꯨꯕꯨ ꯃꯈꯣꯏꯁꯨ ꯀꯤꯔꯝꯃꯤ ꯍꯦꯛ ꯊꯥꯖꯔꯨꯗꯕ
ꯃꯥꯒꯤ ꯃꯔꯝꯗ ꯋꯥ ꯉꯥꯡꯅꯔꯨꯕ ꯇꯥꯔꯕꯗꯤ ꯑꯗꯨꯝ ꯑꯋꯥꯕ ꯅꯪꯕꯅꯤꯅ ꯍꯦꯟꯅ ꯀꯤꯕꯅꯤ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕꯁꯤꯁꯨ ꯁꯨꯞꯅꯒꯤ ꯃꯥꯏꯕ ꯑꯃꯠꯇꯅꯤ ꯃꯥꯅꯅꯤ ꯌꯦꯡꯂꯤꯕ ꯑꯗꯨꯕꯨ ꯑꯁꯦꯡꯕ ꯃꯔꯝꯗꯤ ꯃꯁꯤꯒꯤ ꯃꯥꯏꯕꯁꯦ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯈꯪꯕ ꯌꯧꯈꯤꯕ ꯃꯥꯏꯕꯗꯤ ꯅꯠꯇꯦ ꯎ ꯂꯩꯇꯕ ꯃꯐꯝꯗ ꯀꯦꯒꯦꯅ ꯌꯨꯝꯕꯤ ꯑꯣꯏ ꯍꯥꯏꯕꯗꯨꯅꯤ ꯃꯥꯅ ꯌꯦꯡꯂꯨꯕ ꯈꯔ ꯑꯁꯤꯗ ꯑꯀꯨꯞꯄ ꯃꯅꯨꯡꯒꯤ ꯋꯥꯔꯤꯁꯤꯡ ꯈꯪꯗꯕꯅ ꯃꯍꯥꯛꯅ ꯉꯁꯤ ꯐꯥꯎꯕ ꯈꯨꯜ ꯑꯁꯤꯕꯨ ꯀꯣꯜꯂꯤꯕ ꯂꯥꯏꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯃꯌꯥꯝꯅ ꯍꯥꯏꯕꯅꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯑꯇꯣꯞꯄ ꯈꯨꯜꯗꯒꯤ ꯃꯈꯣꯏ ꯅꯨꯄꯥ ꯑꯃꯈꯛ ꯌꯥꯝꯅ ꯇꯣꯏꯅ ꯑꯅꯧ ꯈꯨꯟꯗ ꯆꯠꯂꯝꯕ ꯃꯤꯅꯤ ꯑꯅꯧ ꯈꯨꯟꯗꯒꯤ ꯃꯅꯥ ꯃꯁꯤꯡ ꯏꯟꯁꯥꯡ ꯅꯥꯄꯤ ꯂꯩꯕ ꯆꯠꯂꯝꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯥꯁꯨ ꯀꯤꯗꯨꯅ ꯆꯠꯈꯤꯗꯕꯅꯤ ꯃꯍꯥꯛꯅ ꯂꯝꯕꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯃꯈꯛ ꯂꯝꯕꯤꯗ ꯊꯦꯡꯅꯈꯤ ꯃꯃꯥꯟꯅꯕꯗꯨꯅ ꯀꯥꯏ ꯆꯠꯂꯨꯔꯤꯕ ꯍꯟꯗꯛꯇꯤ ꯑꯅꯧ ꯈꯨꯟꯗ ꯆꯠꯇ꯭ꯔꯕꯣ ꯍꯥꯏꯗꯨꯅ ꯋꯥ ꯍꯪꯉꯤ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯥꯁꯤꯅ ꯆꯠꯂꯨꯕ ꯌꯥꯕ ꯂꯝ ꯅꯠꯇꯦꯀꯣ ꯕꯦꯔꯥꯒꯤ ꯂꯝꯅꯤ ꯑꯃ ꯅꯨꯄꯥꯗꯨꯅ ꯈꯪꯅꯤꯡꯅ ꯀꯩꯗꯧꯔꯕ ꯅꯪꯕꯨ ꯍꯥꯟꯅꯗꯤ ꯑꯅꯧ ꯈꯨꯟꯗ ꯑꯩꯒꯤ ꯊꯋꯥꯏ ꯂꯩꯍꯧꯔꯦꯒ ꯍꯥꯏꯕꯗꯥꯏꯅꯦ ꯅꯨꯄꯥꯗꯨꯅ ꯈꯨꯝꯃꯤ ꯊꯋꯥꯏꯒ ꯂꯩꯍꯧꯕ ꯂꯥꯏꯔꯤ ꯃꯐꯝ ꯑꯗꯨ ꯈꯨꯜ ꯑꯗꯨꯕꯨ ꯀꯣꯜꯂꯤꯕ ꯂꯥꯏꯗꯨ ꯊꯣꯛꯄꯗꯒꯤ ꯈꯨꯟꯖꯥ ꯃꯌꯥꯝꯗꯣ ꯍꯦꯛꯇ ꯀꯩꯅꯣꯝꯃ ꯇꯧꯔꯕꯅꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯗ ꯈꯨꯜ ꯑꯗꯨꯒꯤ ꯂꯥꯏꯗꯣ ꯇꯣꯡꯁꯤꯜꯂꯗꯨꯅ ꯄꯨꯔꯥ ꯈꯨꯜ ꯑꯗꯣ ꯑꯩ ꯋꯥꯔꯤꯕꯨ ꯇꯝꯕꯒꯤ ꯑꯁꯤꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯔꯨꯕꯁꯤꯡꯁꯦ ꯑꯋꯥꯕ ꯇꯥꯏꯁꯨ ꯍꯥꯏꯅꯩ ꯌꯥꯔꯦ ꯃꯗꯨꯒꯤ ꯋꯥꯔꯤ ꯇꯣꯛꯑꯁꯤ ꯅꯨꯄꯥꯗꯨꯅ ꯈꯪꯅꯤꯡꯅ ꯃꯈꯥ ꯇꯥꯅ ꯅꯨꯄꯥꯗꯨꯗ ꯑꯗꯨꯝ ꯍꯪꯂꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯋꯥꯔꯤꯁꯤ ꯑꯗꯨꯝ ꯁꯥꯔꯤꯉꯩ ꯇꯥꯟꯖꯥꯁꯤꯗ ꯃꯥꯏꯕ ꯑꯃꯈꯛ ꯃꯍꯥꯛꯇꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯩꯔꯕ ꯃꯥꯏꯕꯅꯤ ꯃꯈꯨꯠꯇ ꯈꯥꯎꯌꯣꯝ ꯑꯃ ꯄꯥꯏꯔꯒ ꯑꯗꯨꯝ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗ ꯂꯝꯕꯤ ꯃꯇꯥꯏ ꯑꯃꯗ लेपꯂꯒ ꯃꯈꯣꯏ ꯅꯨꯄꯥ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯔꯤꯕꯁꯦ ꯃꯥꯏꯕꯁꯤꯅ ꯇꯥꯈꯤ ꯑꯃ ꯅꯨꯄꯥꯗꯨꯅ ꯀꯤꯅ ꯇꯝꯃꯤ ꯅꯈꯣꯏꯒꯤꯁꯨ ꯅꯃꯥꯟꯅꯕꯁꯤꯡ ꯑꯅꯧ ꯈꯨꯟꯗ ꯆꯠꯀꯅꯤ ꯍꯥꯏꯕꯗꯨ ꯆꯠꯀꯅꯨ ꯍꯥꯏꯌꯣ ꯑꯅꯧ ꯈꯨꯟꯒꯤ ꯀꯣꯜꯂꯤꯕ ꯂꯥꯏ ꯑꯗꯣ ꯍꯧꯖꯤꯛ ꯃꯊꯤ ꯐꯣꯡꯗꯨꯅ ꯃꯈꯣꯏ ꯈꯨꯟꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯗ ꯑꯋꯥꯕ ꯇꯥꯍꯜꯂꯤ ꯈꯔ ꯇꯝꯃꯣ ꯃꯈꯣꯏ ꯈꯨꯟꯒꯤ ꯃꯥꯏꯕꯅꯁꯨ ꯌꯦꯡꯂꯕꯅꯤ ꯉꯝꯗꯕꯅꯤꯀꯣ ꯃꯌꯥꯝꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯕꯨ ꯁꯪꯂꯒ ꯅꯨꯡꯗꯥꯡ ꯑꯍꯤꯡ ꯌꯥꯔꯛꯂꯤꯕꯅꯤ ꯑꯩꯅ ꯇꯥꯕꯗꯕꯨ ꯅꯨꯄꯤ ꯃꯆꯥꯗꯨꯗ ꯆꯪꯂꯤꯕ ꯂꯥꯏ ꯑꯗꯨꯅ ꯃꯥꯒꯤ ꯑꯄꯥꯝꯕꯁꯤꯡ ꯄꯤꯒꯗꯕꯅꯤ ꯄꯤꯗꯕꯒ ꯑꯋꯥꯕ ꯇꯥꯍꯜꯂꯤꯁꯨ ꯍꯥꯏꯕꯅꯤ ꯃꯤ ꯑꯇꯩꯁꯤꯡ ꯑꯅꯧ ꯈꯨꯟꯗ ꯆꯠꯀꯅꯨ ꯍꯥꯏꯌꯨꯀꯣ ꯍꯥꯏꯗꯨꯅ ꯃꯥꯅ ꯋꯥꯔꯤ ꯁꯥꯔꯤꯕꯁꯦ ꯂꯝꯕꯤ ꯃꯇꯥꯏꯗ ꯆꯠꯂꯤꯕ ꯃꯥꯏꯕꯁꯤꯅ ꯇꯥꯔꯝꯃꯤ ꯃꯥꯁꯨ ꯂꯦꯞꯂꯒ ꯇꯥꯕ ꯅꯠꯇꯦ ꯑꯗꯨꯝ ꯆꯠꯅ ꯇꯥꯍꯧꯕꯅꯤ ꯃꯥꯏꯕꯁꯦ ꯑꯗꯨꯝ ꯂꯥꯛꯂꯦ ꯃꯥꯁꯨ ꯂꯥꯡꯅ ꯋꯥꯈꯜ ꯈꯜꯂꯤ ꯀꯔꯤ ꯑꯅꯧ ꯈꯨꯟꯗꯨꯕꯨ ꯀꯣꯜꯂꯤꯕ ꯂꯥꯏ ꯊꯣꯛꯄ ꯑꯗꯨꯕꯨ ꯆꯨꯝꯕ꯭ꯔꯥꯅꯦ ꯅꯨꯄꯤ ꯃꯆꯥ ꯑꯃꯗ ꯆꯪꯕ ꯃꯥꯒꯤ ꯑꯄꯥꯝꯕꯁꯨ ꯄꯤꯒꯗꯕ ꯄꯤꯗ꯭ꯔꯒꯅ ꯑꯋꯥꯕ ꯇꯥꯕ ꯈꯨꯟꯕꯨ ꯀꯣꯜꯂꯤꯕ ꯂꯥꯏꯅꯕꯨ ꯑꯁꯤꯒꯨꯝꯕ ꯅꯤꯕ꯭ꯔꯥꯅꯦ ꯊꯥꯖꯕ ꯉꯝꯈꯤꯗ꯭ꯔꯦꯗ ꯑꯅꯧ ꯈꯨꯟꯁꯤ ꯑꯩ ꯆꯠꯇ꯭ꯔꯤ ꯑꯗꯨꯕꯨ ꯃꯅꯥ ꯃꯁꯤꯡ ꯌꯥꯝꯅ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯑꯅꯧ ꯈꯨꯟꯗꯒꯤ ꯃꯅꯥ ꯃꯁꯤꯡ ꯏꯟꯁꯥꯡ ꯅꯥꯄꯤ ꯂꯩꯔꯒ ꯄꯨꯔꯛꯈꯤꯕꯗꯤ ꯑꯩꯁꯨ ꯆꯥꯔꯕꯅꯤ ꯑꯩꯕꯨ ꯑꯃꯨꯛꯇꯪ ꯆꯠꯂꯒ ꯌꯦꯡꯁꯤꯔꯥꯅꯦ ꯑꯇꯣꯞꯄ ꯃꯥꯏꯕꯗꯨꯅ ꯇꯧꯔꯤꯕ ꯊꯕꯛꯇꯣ ꯊꯥꯖꯗꯕꯒꯤ ꯋꯥꯁꯨ ꯅꯠꯇꯕ ꯑꯩꯁꯨ ꯈꯟꯅꯤꯡꯗꯦꯗ ꯑꯁꯨꯝꯅ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯍꯩꯔꯕ ꯃꯥꯏꯕꯁꯦ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯏ ꯃꯁꯤꯗꯒꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯃꯍꯥꯛꯁꯦ ꯑꯇꯣꯞꯄ ꯂꯥꯏ ꯈꯨꯔꯨꯝꯕ ꯊꯕꯛ ꯂꯩꯇꯕ ꯇꯥꯟꯖꯥ ꯑꯃ ꯌꯦꯡꯂꯒ ꯃꯍꯥꯛꯁꯦ ꯍꯧꯖꯤꯛꯇꯤ ꯑꯅꯧ ꯈꯨꯜ ꯇꯝꯕ ꯂꯥꯛꯑꯝꯃꯤ ꯂꯥꯛꯂꯤꯕꯗꯨꯁꯨ ꯃꯤꯆꯝ ꯑꯃꯒꯤ ꯃꯑꯣꯡꯗ ꯃꯥ ꯂꯥꯛꯄꯅꯤ ꯃꯥꯏꯕꯅꯤ ꯍꯥꯏꯕ ꯀꯔꯤꯃꯠꯇ ꯈꯟꯕ ꯅꯠꯇꯦ ꯃꯥꯒꯤ ꯁꯥꯏꯀꯜ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯃꯥꯒꯤ ꯄꯣꯠꯆꯩ ꯈꯨꯗꯤꯡꯃꯛꯇꯤ ꯂꯣꯏꯅ ꯍꯥꯞꯂꯤꯕꯅꯤ ꯑꯗꯨꯒ ꯑꯅꯧ ꯈꯨꯟ ꯌꯧꯁꯤꯜꯂꯛꯂꯦ ꯆꯤꯡꯌꯥꯗꯨꯗ ꯌꯥꯝꯅ ꯐꯖꯅ ꯂꯩꯔꯤꯕ ꯈꯨꯜ ꯑꯁꯤ ꯎꯕ ꯃꯇꯝ ꯑꯁꯤꯗ ꯄꯨꯛꯅꯤꯡ ꯍꯨꯔ ꯅꯤꯡꯊꯤꯕ ꯐꯖꯕꯁꯤꯗ ꯃꯥꯏꯕꯁꯦ ꯀꯌꯥꯗ ꯐꯖꯈ꯭ꯔꯕꯅꯤ ꯌꯦꯡꯉꯨꯅꯦ ꯑꯗꯨꯝ ꯌꯧꯁꯤꯜꯂꯛꯄꯗ ꯃꯥꯒꯤ ꯆꯥꯎꯔꯕ ꯏꯪꯈꯣꯜꯁꯤꯡ ꯄꯣꯠꯆꯩꯁꯤꯡ ꯃꯔꯥꯡ ꯀꯥꯏꯅ ꯊꯥꯔꯤꯕ ꯀꯌꯥ ꯑꯁꯤ ꯎꯕꯗ ꯃꯥꯏꯕꯁꯦ ꯄꯨꯛꯅꯤꯡ ꯍꯨꯅ ꯃꯥꯒꯤ ꯊꯃꯣꯏꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯌꯦꯡꯅꯤꯡ ꯈꯔ ꯐꯔꯕꯒꯨꯝ ꯇꯧꯏ ꯂꯝꯗꯝ ꯑꯁꯤꯒꯤ ꯐꯖꯕꯁꯤ ꯌꯦꯡꯉꯨꯅꯦ ꯃꯁꯤꯗꯒꯤ ꯄꯨꯊꯣꯛꯄ ꯄꯣꯠꯆꯩꯁꯤ ꯆꯥꯔꯕꯗꯤ ꯀꯗꯥꯏꯗꯒꯤ ꯂꯩꯅꯥ ꯇꯤꯟꯅꯥ ꯄꯛꯀꯅꯤ ꯋꯥ ꯌꯦꯡꯉꯨꯅꯦ ꯂꯝ ꯑꯁꯤꯒꯤ ꯐꯖꯕꯁꯦ ꯑꯗꯨꯝ ꯌꯦꯡ ꯌꯧꯁꯤꯜꯂꯛꯏ ꯃꯇꯝ ꯑꯁꯤꯗꯤ ꯑꯉꯥꯟꯕ ꯃꯇꯝꯅꯤꯅ ꯃꯥꯒꯤ ꯊꯕꯛ ꯁꯨꯕ ꯊꯕꯛ ꯆꯠꯅꯕꯁꯤꯡ ꯇꯧꯅꯔꯤ ꯂꯣꯛꯇꯒꯤ ꯆꯤꯊꯔꯛꯄ ꯂꯨꯔꯕ ꯏꯁꯤꯡ ꯑꯗꯨꯅ ꯁꯦꯜꯂꯤꯕ ꯇꯨꯔꯦꯜ ꯑꯗꯨꯗ ꯅꯨꯄꯤꯁꯤꯡꯅ ꯐꯤꯔꯣꯟꯕꯨ ꯁꯨꯕꯅ ꯏꯁꯤꯡꯕꯨ ꯁꯣꯛꯄꯅ ꯀꯌꯥ ꯑꯃ ꯇꯧꯔꯤꯕꯁꯦ ꯃꯥꯏꯕꯁꯤꯅꯁꯨ ꯎꯔꯝꯃꯤ ꯁꯥꯏꯀꯜ ꯑꯁꯤ ꯉꯥꯏꯍꯥꯛꯇꯪ ꯈꯥꯝꯃꯤ ꯑꯗꯨꯒ ꯂꯨꯔꯕ ꯏꯁꯤꯡ ꯑꯁꯤ ꯈꯧꯔꯥꯡꯉꯤ ꯍꯥꯏꯗꯨꯅ ꯈꯔꯗꯪ ꯑꯣꯏꯔꯁꯨ ꯊꯛꯂꯤ ꯃꯥꯒꯤ ꯃꯁꯥꯁꯦ ꯏꯇꯦꯛ ꯇꯦꯛꯈꯠꯄꯒꯨꯝ ꯇꯧꯔꯤ ꯑꯗꯨꯝ ꯇꯝꯃ ꯂꯥꯛꯑꯦ ꯇꯨꯔꯦꯜ ꯑꯗꯨꯗ ꯆꯥꯛ ꯆꯥꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯂꯨꯖꯔꯝꯕ ꯈꯔ ꯆꯍꯤ ꯃꯤꯌꯥꯏ ꯆꯜꯂꯕ ꯑꯍꯜ ꯑꯃꯈꯛ ꯃꯥꯅ ꯎꯔꯝꯃꯤ ꯃꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯃꯥꯏꯕꯁꯤ ꯆꯪꯉꯤ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯃꯥꯅ ꯅꯥꯀꯣꯏꯅꯅ ꯋꯥꯔꯤ ꯈꯔ ꯁꯥꯕ ꯍꯧꯔꯛꯏ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯃꯈꯣꯏꯒꯤ ꯂꯣꯟ ꯑꯣꯏꯒꯗꯕ ꯃꯤ ꯑꯃꯅ ꯑꯗꯨꯝꯅ ꯋꯥ ꯉꯥꯡꯂꯛꯄꯁꯤꯗ ꯃꯨꯟꯅ ꯌꯦꯡꯂꯒ
ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯃꯇꯝ ꯑꯁꯤꯗ ꯃꯥꯏꯕꯁꯤꯅ ꯈꯨꯝꯃꯤ ꯑꯅꯧ ꯈꯨꯜꯁꯤꯕꯨ ꯍꯧꯖꯤꯛꯀꯥꯟꯁꯦ ꯑꯇꯣꯞꯄ ꯈꯨꯟꯒꯤ ꯃꯤꯁꯤꯡꯅ ꯂꯥꯛꯄ ꯃꯇꯝꯗ ꯆꯪꯕꯗꯤ ꯌꯥꯝꯅ ꯀꯤꯅꯩ ꯑꯋꯥ ꯑꯅꯥ ꯈꯨꯗꯣꯡꯊꯤꯕ ꯇꯥꯏ ꯀꯥ ꯍꯥꯏꯗꯨꯅ ꯋꯥ ꯌꯥꯝꯅ ꯍꯥꯏꯅꯩ ꯑꯩꯗꯤ ꯈꯪꯗꯕꯗꯒꯤ ꯍꯪꯖꯕꯅꯤꯀꯣ ꯃꯁꯤꯕꯨ ꯀꯔꯤ ꯂꯩꯒꯦ ꯅꯨꯄꯥ ꯑꯁꯤ ꯋꯥꯗꯣ ꯍꯜꯂꯛꯄꯗꯒꯤ ꯃꯈꯥ ꯇꯥꯅ ꯈꯨꯝꯈꯤꯗ꯭ꯔꯦ ꯑꯗꯨꯒꯤ ꯃꯔꯝꯗꯗꯤ ꯑꯩꯗꯤ ꯀꯔꯤꯃꯠꯇ ꯈꯪꯗꯦ ꯅꯪꯕꯨ ꯑꯇꯣꯞꯄ ꯈꯨꯟꯗꯒꯤ ꯂꯥꯛꯄ꯭ꯔꯥ ꯃꯥꯏꯕꯁꯤꯅ ꯈꯨꯝꯃꯤ ꯑꯇꯣꯞꯄ ꯈꯨꯟꯗꯒꯤ ꯂꯥꯛꯄꯅꯤ ꯇꯟꯖꯥꯁꯤꯗ ꯏꯔꯨꯖꯔꯤꯕ ꯅꯨꯄꯥꯁꯤꯅ ꯍꯦ ꯍꯜꯂꯧꯔꯣ ꯅꯪꯒꯤ ꯈꯨꯜ ꯇꯝꯅ ꯍꯜꯂꯧꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯂꯨꯖꯔꯤꯕ ꯅꯨꯄꯥꯁꯤꯁꯨ ꯌꯥꯝ ꯊꯨꯅ ꯂꯣꯏꯁꯤꯜꯂꯒ ꯆꯠꯅꯕ ꯇꯧꯏ ꯃꯥꯏꯕꯁꯤꯅ ꯑꯩ ꯍꯟꯕꯨꯗꯤ ꯍꯟꯒꯦ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯑꯁꯦꯡꯕ ꯃꯔꯝ ꯑꯃꯇꯪꯗꯤ ꯑꯩ ꯈꯪꯖꯕ ꯌꯥꯔꯣꯏꯗ꯭ꯔꯥ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯥ ꯑꯗꯨꯅ ꯊꯋꯥꯏ ꯃꯥꯡꯅꯤꯡꯗ꯭ꯔꯕꯗꯤ ꯅꯪ ꯍꯜꯂꯣ ꯑꯇꯣꯞꯄ ꯈꯨꯟꯒꯤ ꯃꯤꯁꯤꯡ ꯂꯥꯛꯄ ꯌꯥꯗꯕꯅꯤ ꯑꯗꯨꯒ ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯕ ꯇꯥꯔꯕꯗꯤ ꯑꯋꯥꯕ ꯇꯥꯔꯛꯄꯁꯨ ꯌꯥꯏ ꯑꯩꯈꯣꯏꯁꯨ ꯌꯨꯝ ꯇꯝꯅ ꯍꯟꯅꯕ ꯇꯧꯔꯒꯅꯤ ꯀꯨꯏꯅ ꯂꯩꯊꯕ ꯌꯥꯕ ꯅꯠꯇꯦ ꯑꯩꯈꯣꯏꯁꯨ ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯗꯨꯅ ꯀꯤꯅ ꯉꯥꯡꯂꯛꯄ ꯋꯥꯁꯤꯗ ꯃꯥꯏꯕꯁꯤꯅ ꯉꯥꯏꯈꯣ ꯅꯍꯥꯛꯀꯤ ꯋꯥꯁꯦ ꯑꯃꯨꯛꯇꯪꯗꯤ ꯑꯁꯦꯡꯕ ꯍꯥꯏꯕꯤꯔꯝꯃꯣ ꯑꯩ ꯊꯋꯥꯏ ꯊꯥꯕꯒꯤꯗꯃꯛꯇꯗꯤ ꯀꯔꯤꯃꯠꯇ ꯀꯤꯗꯦ ꯑꯗꯨꯕꯨ ꯑꯁꯨꯝꯕ ꯑꯁꯦꯡꯕ ꯑꯃꯇꯪꯗꯤ ꯑꯩꯅ ꯈꯪꯅꯤꯡꯉꯤ ꯑꯁꯨꯝꯅ ꯃꯥꯏꯕꯁꯤꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯋꯥ ꯍꯪꯂꯕ ꯐꯥꯎꯕꯗ ꯅꯨꯄꯥ ꯑꯁꯤꯗꯤ ꯍꯥꯏꯗꯣꯛꯎ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯃꯇꯝ ꯑꯁꯤꯗ ꯃꯥꯏꯕꯁꯤꯅ ꯃꯥꯁꯤ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯇꯥꯜꯂꯒꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯥꯅ ꯍꯥꯏꯔꯛꯏ ꯑꯩꯍꯥꯛꯁꯦ ꯃꯥꯏꯕ ꯌꯥꯏꯃꯅꯤ ꯅꯪꯅ ꯆꯤꯡꯅꯔꯤꯕ ꯑꯀꯤꯕ ꯈꯨꯗꯤꯡꯃꯛ ꯊꯥꯗꯣꯛꯑꯣ ꯈꯨꯜ ꯑꯁꯤꯒꯤ ꯑꯋꯥꯕ ꯇꯥꯔꯕ ꯈꯨꯟꯖꯥꯁꯤꯡ ꯑꯁꯤꯕꯨ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯈꯨꯜ ꯑꯁꯤꯒꯤ ꯊꯣꯛꯂꯤꯕ ꯋꯥꯔꯤꯁꯤꯡ ꯑꯩ ꯐꯅꯌꯥꯝꯅ ꯇꯥꯔꯦ ꯑꯗꯨꯕꯨ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯈꯪꯅꯤꯡꯕꯗꯒꯤ ꯑꯩꯅ ꯂꯥꯛꯄꯅꯤ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯥ ꯑꯗꯨꯅ ꯅꯪꯅ ꯃꯥꯏꯕ ꯑꯣꯏꯔꯕꯁꯨ ꯑꯩꯅꯗꯤ ꯍꯥꯏꯒꯗꯕ ꯂꯩꯇꯦ ꯈꯨꯜ ꯑꯁꯦ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯔꯝꯗ ꯑꯩꯅ ꯋꯥꯔꯤ ꯁꯥꯔꯕ ꯇꯥꯔꯕꯗꯤ ꯑꯩꯉꯣꯟꯗ ꯑꯋꯥꯕ ꯇꯥꯒꯅꯤ ꯆꯠꯂꯣ ꯑꯩꯈꯣꯏ ꯈꯨꯜ ꯑꯁꯤꯗꯁꯨ ꯃꯥꯏꯕ ꯂꯩ ꯃꯥꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯕꯅꯤ ꯃꯇꯝ ꯑꯁꯤꯗ ꯃꯥꯏꯕ ꯌꯥꯏꯃꯅ ꯈꯨꯝꯃꯤ ꯑꯩ ꯈꯪꯉꯤ ꯑꯗꯨꯕꯨ ꯈꯨꯜ ꯑꯃ ꯀꯣꯜꯂꯤꯕ ꯃꯄꯨ ꯑꯃꯅ ꯈꯨꯟꯖꯥ ꯃꯌꯥꯝꯗ ꯋꯥꯍꯟꯒꯗꯕ ꯅꯠꯇꯦ ꯈꯨꯟꯖꯥ ꯃꯌꯥꯝꯗꯒꯤ ꯏ ꯅꯤꯒꯗꯕ ꯁꯥꯗꯣꯡ ꯃꯆꯦꯠ ꯅꯤꯒꯗꯕ ꯅꯠꯇꯦ ꯌꯦꯡꯕꯗ ꯃꯃꯨꯠ ꯇꯥꯕ ꯋꯥꯠꯄꯒꯤꯅꯤ ꯑꯩꯅ ꯈꯟꯕꯗ ꯃꯍꯥꯛꯁꯦ ꯐꯠꯇꯕ ꯂꯝꯍꯥꯕ ꯇꯨꯝꯍꯥꯕ ꯁꯥꯔꯣꯏꯒꯨꯝꯕ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯦ ꯅꯈꯣꯏꯅ ꯌꯦꯡꯕꯗ ꯋꯥꯠꯄꯗꯒꯤ ꯑꯗꯨꯝꯅ ꯈꯟꯅꯈꯤꯕ ꯑꯣꯏꯔꯝꯒꯅꯤ ꯃꯥꯏꯕ ꯌꯥꯏꯃꯅ ꯐꯅ ꯀꯟꯅ ꯍꯥꯏꯔꯕꯁꯨ ꯅꯨꯄꯥꯁꯤꯅ ꯊꯥꯖꯕ ꯉꯝꯗꯦ ꯃꯁꯤꯗꯒꯤ ꯃꯥꯏꯕ ꯌꯥꯏꯃꯅ ꯐꯔꯦ ꯅꯪꯅ ꯊꯥꯖꯅꯕ ꯍꯧꯖꯤꯛꯇꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯔꯝꯗ ꯑꯩꯅ ꯋꯥ ꯍꯪꯉꯔꯣꯏ ꯇꯧꯕꯇꯕꯨ ꯃꯥꯕꯨ ꯌꯦꯡꯂꯕ ꯃꯥꯏꯕꯗꯨꯒꯤ ꯃꯌꯨꯝꯗꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯇꯥꯛꯑꯣ ꯑꯩ ꯃꯥꯒꯤ ꯃꯌꯨꯝ ꯇꯝꯅꯃꯛꯀ ꯆꯠꯈꯤ ꯃꯁꯤꯗꯒꯤ ꯃꯥꯅ ꯐꯖꯅ ꯍꯥꯏꯖꯕ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯥ ꯑꯁꯤ ꯌꯥꯔꯔꯦ ꯑꯁꯨꯝꯅ ꯍꯧꯖꯤꯛꯀꯤ ꯂꯩꯍꯥꯎ ꯅꯨꯕ ꯌꯦꯡꯂꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯌꯨꯝ ꯇꯝꯅ ꯃꯥꯏꯕ ꯌꯥꯏꯃ ꯑꯃꯗꯤ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯁꯤ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯌꯧꯔꯕ ꯇꯨꯡ ꯇꯥꯛꯂꯔꯦ ꯇꯨ ꯑꯁꯤꯒꯤ ꯊꯣꯡꯒꯥꯜꯁꯤꯅꯤ ꯃꯥꯏꯕ ꯌꯥꯏꯃꯅ ꯊꯣꯡꯒꯥꯜ ꯑꯁꯤ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯍꯥꯛꯇꯤ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯂꯩꯔꯝꯒꯅꯤ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯗꯨꯅ ꯈꯨꯝꯃꯤ ꯃꯍꯥꯛ ꯂꯩꯍꯥꯎꯅꯨ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯕꯨ ꯌꯦꯜꯂꯝꯒꯅꯤ ꯂꯥꯛꯄ ꯃꯇꯝꯕꯨꯗꯤ ꯌꯧꯔꯕꯅꯤ ꯆꯥꯛ ꯆꯥꯔꯝꯗꯥꯏꯒꯤ ꯃꯇꯝꯗ ꯑꯃꯨꯛ ꯃꯍꯥꯛꯁꯤ ꯃꯌꯨꯝꯗ ꯂꯥꯛꯄꯅꯤ ꯃꯇꯝ ꯑꯁꯤꯗ ꯌꯥꯏꯃꯅ ꯉꯁꯤꯗꯤ ꯑꯩꯒꯤ ꯃꯍꯩ ꯈꯔ ꯌꯦꯡꯉꯨ ꯃꯗꯨꯒꯤ ꯃꯥꯏꯕꯗꯣ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯃꯤꯟꯅꯁꯤ ꯑꯩꯅ ꯃꯥꯒꯤ ꯃꯁꯛ ꯈꯪꯗꯦ ꯏꯕꯥꯅꯤ ꯃꯁꯤꯕꯅ ꯉꯥꯏꯍꯥꯛꯇꯪ ꯂꯩꯁꯤ ꯅꯪꯉꯣꯟꯗ ꯑꯋꯥꯕ ꯀꯔꯤꯃꯠꯇ ꯇꯥꯔꯣꯏ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯉꯥꯛꯊꯣꯛꯄꯤꯒꯅꯤ ꯃꯥꯏꯕꯗꯨꯒꯤ ꯃꯁꯛꯇꯨ ꯑꯩꯉꯣꯟꯗ ꯑꯃꯨꯛꯀ ꯇꯥꯛꯑꯣ ꯂꯥꯛꯑꯣ ꯏꯕꯥꯅꯤ ꯃꯁꯤ ꯃꯇꯥꯏ ꯑꯃꯗ ꯂꯩꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯨꯄꯥ ꯑꯃꯗꯨ ꯐꯅ ꯇꯜꯂꯝꯃꯤ ꯑꯗꯨꯕꯨ ꯃꯥꯏꯕ ꯌꯥꯏꯃꯅ ꯀꯩꯁꯨꯝ ꯇꯧꯔꯣꯏ ꯅꯪ ꯑꯩꯕꯨ ꯀꯤꯒꯨꯅ ꯍꯥꯏꯕꯗꯒꯤ ꯃꯥꯁꯨ ꯌꯥꯔꯦ ꯃꯁꯤ ꯃꯇꯥꯏ ꯑꯃꯗ ꯃꯈꯣꯏ ꯑꯅꯤꯁꯦ ꯂꯩꯔꯝꯃꯤ ꯄꯨꯡꯈꯥꯏ ꯑꯃꯔꯣꯝꯒꯤ ꯃꯇꯨꯡꯗꯗꯤ ꯑꯇꯣꯞꯄ ꯃꯥꯏꯕꯗꯣ ꯃꯥꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯔꯦ ꯈꯔ ꯂꯥꯞꯅ ꯂꯥꯛꯄꯁꯤ ꯎꯕ ꯃꯇꯝ ꯑꯁꯤꯗ ꯇꯥꯛꯂꯔꯦ ꯇꯣ ꯑꯁꯤꯒꯤ ꯅꯨꯄꯥꯁꯤꯅꯤ ꯍꯥꯏꯕꯗꯒꯤ ꯃꯥꯏꯕ ꯌꯥꯏꯃꯅ ꯅꯨꯄꯥ ꯑꯁꯤ ꯃꯨꯟꯅ ꯌꯦꯡꯉꯤ ꯃꯥꯏꯕ ꯑꯃꯗꯨꯅ ꯃꯥꯒꯤ ꯃꯌꯨꯝ ꯇꯝꯅ ꯆꯪꯈ꯭ꯔꯕ ꯇꯨꯡ ꯃꯥꯏꯕ ꯌꯥꯏꯃꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯗꯨꯕꯨ ꯂꯣꯟꯅ ꯀꯧꯁꯤꯜꯂꯤ ꯂꯥꯎ ꯀꯩꯅꯣꯝ ꯌꯦꯡꯁꯤ ꯂꯥꯎ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯂꯨꯝꯕ ꯆꯠꯂꯛꯏ ꯑꯇꯣꯞꯄ ꯃꯥꯏꯕꯁꯦ ꯃꯥꯒꯤ ꯃꯪꯒꯣꯜꯗ ꯁꯣꯔ ꯐꯨꯏꯅ ꯍꯣꯜꯂꯒ ꯄꯣꯊꯥꯔꯦ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯅꯨꯄꯤ ꯊꯣꯔꯛꯏ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯍꯥꯏꯗꯨꯅ ꯋꯥ ꯍꯪꯉꯤ ꯑꯇꯣꯞꯄ ꯃꯥꯏꯕꯗꯨꯅ ꯈꯨꯝꯃꯤ ꯌꯥꯗꯦ ꯉꯝꯗ꯭ꯔꯦ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯁꯥꯗ ꯆꯪꯂꯤꯕ ꯂꯥꯏꯁꯦ ꯑꯣꯟꯊꯣꯛꯅ ꯁꯥꯊꯤꯈ꯭ꯔꯦ ꯑꯩꯅ ꯇꯥꯟꯊꯣꯛꯄ ꯉꯝꯕ ꯂꯥꯏ ꯑꯣꯏꯔꯕꯗꯤ ꯈꯔ ꯐꯒꯗꯕꯅꯤ ꯈꯨꯟꯖꯥ ꯃꯌꯥꯝꯅꯁꯨ ꯈꯨꯜ ꯑꯁꯤꯒꯤ ꯂꯥꯏꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯊꯥꯖꯔꯤ ꯉꯁꯤ ꯐꯥꯎꯕ ꯑꯗꯨꯕꯨ ꯈꯨꯜ ꯑꯁꯦ ꯍꯦꯟꯅ ꯑꯋꯥꯕ ꯇꯥꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯑꯩꯁꯨ ꯈꯪꯉꯤ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯪꯉꯤ ꯀꯗꯥꯏꯗꯒꯤ ꯀꯔꯝ ꯇꯧꯅ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯕ ꯉꯁꯤ ꯐꯥꯎꯕ ꯈꯪꯕ ꯉꯝꯗ꯭ꯔꯤꯕ꯭ꯔꯥ ꯃꯥꯏꯕꯗꯨꯅ ꯈꯨꯝꯃꯤ ꯉꯝꯗꯦ ꯑꯩꯗꯤ ꯐꯖꯅ ꯀꯥ ꯍꯦꯟꯅ ꯍꯩꯕꯁꯨ ꯅꯠꯇꯦ ꯆꯨꯝꯅꯈꯛ ꯄꯥꯝꯖꯔꯨꯕꯒꯤ
खर खक तमलगा तौजबनी अदुबु अइनसु अतोप अहिब माइब तानगदबसु माना अइग नाक्ते हे लाए अदुगा मागी मरमद वा हाइदोप यारोय करिगुंबा हाइदोरगदि नंगमुसु हातगनी अदुगा अइगी मरी मता अइगी जासिंग लोइन हातगनी हाबदगी अइसु कीदुना अतोप माइबसु कौद्रे मागसे कदाइदगी करम लाक्लिबनो करमना सुमना चंगलिबन हाइबा अइना फजन खंगम ngam नते अइना ngasi angan mattamna chatlibasisu mana law law kobdik chatlibani magi apamsing अइना खुंजा मयाम दा हाइररे अदुगा पिहन्नब तौरी खुंजा मयाम गी वखलदना खुल्लसिब कोलिब लाइन हादुना थाजनरे मखोइना खुरुमनरे अदुबु यामना काहना साथिरब लाय अमदि ओइरे नंग अमदि अइगी जासिंगी अवाब तादनमगिदमक्तने अइना चट्लिबसि हादुना मान वाहरे असुमना हाइरिब वासे माइब यायमना अतोप नुपादबसु ताहल्ले तारब्रा येंगो तारब्रा हादुना रे अतोप नुपा अमसि ओ अदुदि लेहाउनुगी मसारा चंगलिबसिदि खुल्लसिब कोलिब लाइसि नतबा अदुदि करम्बा माइबसिना लाओ नखोइगी अवाबदो अइना कनबिगे लेहाउनुगी युमदो एंगोना ताओ मागी मयुम तमना अइबु थाजिलु लाओ असुमना असेंब खुदिमसिंग असे ngसाइगी नुपा अमदुसु ज्ञान खर तारकपदगी हजिकी माइबि यायमसि माना पुरगा लेहाउनुगी मयुम तमना पुरए मखोइना लुमलगी येंकिब खुदिमसिंग असे अतोप माइब मदि मागी रुपिना खंकिब नते असुमना लाकपसिना लेहाउनुगी मयुम मागी थोंगाल योररे थोंगाल योलपदु नुपा अमसिदि अइदि चंगमतले नंग चंगो तु असिगी युमसिने मी खरे योमलिबसे असिगी युमसिना रे तंजासिद माइबसिना नंग चलो नंगोंद करिमत अवाब तारोय कि हल्लोय लाउने येंगु लाउने अइना तौब थबक तो हाइरे अतोप नुपा अमसि यादे याद्रबसु माइबि यायमना चलो उलाउने नुपा वरबदि नुपा थोन हिंगो अइगी मतिक मया येंगो असुमना थौना फन वांगलकपदगी अतोप नुपा अम किरमदुसु येंलगे लाव हदुन चले माना लालिबसिना मनिंग थालंग चलकपने माइबि यायमा अदुम चंगसिले ngसाइ मागे साइकल हालम खावदुसु मागे मसादा नकंदा पाइनिया सिलबने असुमना मखोइगी सुमांग योररे सुमांग दे लेबलरे मयाम असिसु माइबदु उब मतमदा कनानो हाइब खंगदबनिना मखोइसु ngalaga yengi tanja sida maibि yaimana लेहाउनु दुबु हादन वांगले लेहाउनु gi mingse panme kinabane atopa singju लेहाउनु gi mingse panna banate लेहाउनु gi ming balakpada makhoisu yam ngana ngani gini tanja sida nupa mana makut ingit tore wadi ngangde imung de leibin habik mong maibि yaima imung tam ingna tam changki mahang ne imung gi thungilase he kanchilak matam dadi लेहाउनु ngasidi यामना काहेना साथीबा मौसागा मानदबा मोंग मतरे महाकरी थाजिलेबनो महाकरी थाजिलेबनो खुंजा मयाम अवाब तानिंगरा नुपासि पुथोको हादुना इमुंगदगी कन्न कन्न लावे ममा मपा अनिसु लेहाउनुना अदुमना कन्न लारबसि ताय नुपासि कनानो करिनो खंगमनाते मसिदगी लेहाउनुना चंगहलकनो इमुंग चंगहलकनो खुल्लसि अवाब ताहल्लगे उलहल्लगे हादुना साथी जातीबा अकन वा कया मंगले वादो हरकपदगी ममा मपा अनिसु मपानदा लेबा मिसिंग कौए अदुगा नुपासे पुथोको हादुना वासिंगले मपानदा लेना मते जंगसिले अदुगा माइबसिबु मकुत्ता मखोंगना पादुम थांदोखिरमे नाक चलो नाक थवाई हिंगलबदी नाक चखो हाइरे माइबसिन हाइजबा वासे ताद्रे माइबसिना अइ वाम थाइजगे अइना वा हाइबसे अमक ताबियो हाइरे अदुबु याद्रे मखोइ खरामना थांदोखिरमे अदुबु अतोप नुपा अमसे हजिक्ति माइब याइमबु थाजरपुगुम तोवे ngसाइ लुरहोबु नुपा अदुनि मयाम थांदोखरिबा माइब याइमसे ngसाइगी लुहोरिबु नुपासिना खामनरे अदुगा ngaiko इचासा अमुक्ता ngaiko नुपासे अमाइबनि अमाइब अफावबनि इचा लेहाउनुगे अनाबसे माना अमुक्ता येंगे हादुना हरकपदगी अइगा मागा लाकमिनबनि अमुक्ता थम्मो हाइररे मखोइ पाखंग मसासिंग अदुना माइबदु तम थमे तंजा सिदा लेहाउनु इमुंगदगी थोरकले मंगोंद लेपलगा मागे सप्ता होरकले नाकन लेरम मिसिंग पाखनदुना पाइथोकनाख्रे मची तासिनाख्रे लेहाउनु कन लाउररे खुल्लसि अवाब ताहलगे खुंजा मखै लोइन हालगे इखेंग थकलगे सादोंग मचेत सेलग चारगे अइना पामदब थबक तोरक तारबदि खुंजा सिंग वहलगे हादुना कन लावे असुम लौरकपसिदा मनाक्ता मी अमता लेबे ngamdre
ꯃꯥꯏꯕꯗꯨꯕꯨ ꯐꯥꯔꯝꯕꯁꯤꯡ ꯑꯗꯨꯁꯨ ꯅꯥꯀꯜ ꯑꯃꯗ ꯆꯦꯟꯊꯣꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯑꯁꯤꯗ ꯂꯩꯍꯧꯔꯤꯕꯁꯦ ꯃꯥꯏꯕꯗꯨꯒ ꯃꯥꯒ ꯂꯥꯛꯃꯤꯟꯅꯕ ꯅꯨꯄꯥ ꯑꯗꯨꯒꯅꯤ ꯃꯥꯏꯕꯁꯤꯅ ꯇꯟꯖꯥꯁꯤꯗ ꯃꯥꯒꯤ ꯈꯥꯎ ꯑꯁꯤ ꯌꯥꯝꯅ ꯊꯨꯅ ꯍꯥꯡꯗꯣꯛꯏ ꯑꯗꯨꯒ ꯄꯣꯠꯆꯩ ꯈꯔ ꯄꯨꯊꯣꯔꯛꯏ ꯈꯨꯗꯛꯇ ꯃꯥꯅ ꯂꯥꯏꯔꯣꯟ ꯁꯣꯟꯈ꯭ꯔꯦ ꯑꯗꯨꯒ ꯂꯩꯍꯥꯎꯅꯨꯒꯤ ꯃꯁꯥꯗ ꯆꯪꯂꯤꯕꯁꯦ ꯆꯞ ꯆꯥꯅ ꯂꯥꯛꯅꯔꯒꯦ ꯃꯥꯕꯨ ꯆꯞ ꯆꯥꯅ ꯄꯔꯥ ꯇꯝꯕꯤꯔꯕꯒꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯅꯤ ꯃꯥꯏꯕꯁꯤꯅ ꯇꯧꯔꯛꯂꯤꯕ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅꯁꯨ ꯌꯥꯝ ꯅꯛꯅ ꯌꯦꯡꯉꯤ ꯃꯥꯏꯕꯁꯤ ꯈꯨꯗꯛꯇ ꯂꯥꯏꯔꯣꯟ ꯁꯣꯟꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯍꯧꯔꯛꯏ ꯃꯥꯡꯒꯣꯟꯗ ꯂꯦꯞꯂꯝꯕ ꯂꯩꯍꯥꯎꯅꯨ ꯃꯥꯏꯕꯁꯤꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯥꯏꯕꯁꯤꯕꯨ ꯆꯞꯅꯕ ꯍꯣꯠꯅꯩ ꯃꯥꯏꯕꯁꯤꯒꯤ ꯃꯅꯥꯛ ꯍꯦꯛ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯥꯏꯕꯁꯤꯒꯤ ꯅꯥꯀꯟꯗ ꯂꯦꯞꯂꯝꯕ ꯅꯨꯄꯥ ꯑꯁꯤꯁꯨ ꯅꯥꯀꯜ ꯑꯃꯗ ꯀꯤꯗꯨꯅ ꯄꯥꯏꯊꯣꯛꯈꯤ ꯑꯗꯨꯕꯨ ꯂꯩꯍꯥꯎꯅꯨ ꯃꯥꯏꯕꯁꯤꯒꯤ ꯃꯅꯥꯛ ꯌꯧꯕ ꯉꯝꯗ꯭ꯔꯦ ꯃꯃꯥ ꯃꯄꯥ ꯑꯅꯤꯁꯨ ꯃꯥꯡꯒꯣꯜ ꯇꯝꯅ ꯆꯦꯟꯊꯣꯔꯛꯏ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯅ ꯁꯨꯃꯥꯡꯗꯅꯤ ꯃꯥꯏꯕꯁꯤꯒꯤ ꯀꯜꯂꯕ ꯃꯇꯤꯛ ꯃꯌꯥꯏꯅ ꯂꯩꯍꯥꯎꯅꯨꯒꯤ ꯃꯁꯥꯗ ꯆꯪꯂꯤꯕ ꯂꯝꯍꯥꯕ ꯇꯨꯝꯍꯥꯕ ꯁꯔꯣꯏ ꯑꯁꯤ ꯑꯋꯥꯕ ꯄꯤꯔꯛꯂꯦ ꯃꯁꯥꯁꯦ ꯃꯊꯦꯛ ꯃꯊꯦꯛ ꯊꯦꯛꯄ ꯍꯧꯔꯛꯂꯦ ꯃꯥꯏꯕꯁꯤꯒꯤ ꯃꯅꯥꯛ ꯌꯧꯕ ꯉꯝꯗ꯭ꯔꯦ ꯁꯨꯃꯥꯡꯅ ꯊꯔꯣ ꯊꯔꯣ ꯑꯣꯜꯂꯒ ꯃꯥꯁꯤ ꯈꯥꯡꯉꯤ ꯃꯁꯥꯗ ꯃꯩꯁꯥ ꯐꯪꯕꯒꯨꯝ ꯃꯩꯆꯥꯛ ꯑꯃ ꯄꯨꯕꯒꯨꯝ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯕ ꯍꯧꯔꯛꯂꯦ ꯃꯥꯏꯕꯁꯤꯅ ꯃꯇꯝ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯈꯨꯟꯖꯥ ꯃꯌꯥꯝ ꯑꯁꯤꯕꯨ ꯅꯪꯅ ꯋꯥꯍꯟꯕ ꯀꯔꯤꯒꯤ ꯅꯪꯅ ꯈꯨꯟꯖꯥ ꯃꯌꯥꯝꯗ ꯈꯨꯜ ꯑꯁꯤꯕꯨ ꯀꯣꯜꯂꯤꯕ ꯂꯥꯏ ꯁꯥꯕ ꯉꯁꯤꯗꯤ ꯅꯪ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯆꯞ ꯆꯥꯅ ꯃꯤꯌꯥꯝ ꯃꯥꯡꯗ ꯑꯩꯅ ꯐꯣꯡꯗꯣꯛꯂꯛꯀꯅꯤ ꯈꯨꯟꯖꯥ ꯃꯌꯥꯝ ꯀꯔꯤꯒꯤ ꯂꯣꯠꯂꯤꯕꯅꯣ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯈꯪꯂꯨ ꯂꯥꯎ ꯃꯥꯏꯕ ꯌꯥꯏꯃꯅ ꯁꯔꯣꯏ ꯑꯁꯤ ꯆꯞ ꯆꯥꯅ ꯃꯤꯌꯥꯝ ꯃꯥꯡꯗ ꯐꯣꯡꯗꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯃꯥꯏꯕ ꯌꯥꯏꯃꯅ ꯃꯈꯧ ꯐꯣꯡꯅ ꯂꯥꯎꯔꯔꯤ ꯀꯤꯔꯝꯕ ꯑꯇꯩꯁꯨ ꯁꯨꯃꯥꯡ ꯑꯁꯤꯗ ꯂꯩꯍꯥꯎꯅꯨꯅ ꯃꯁꯥꯁꯦ ꯊꯔꯣ ꯊꯔꯣ ꯑꯣꯜꯂꯒ ꯃꯩꯆꯥꯛ ꯄꯨꯕꯒꯤ ꯃꯑꯣꯡꯗꯨꯅ ꯇꯧꯕꯁꯤꯗ ꯃꯈꯣꯏꯁꯨ ꯇꯃ ꯇꯃ ꯆꯠꯂꯛꯏ ꯑꯗꯨꯒ ꯌꯦꯡꯂꯔꯤ ꯃꯥꯏꯕ ꯌꯥꯏꯃꯅ ꯃꯊꯪ ꯃꯊꯪ ꯋꯥ ꯍꯪꯕ ꯍꯧꯔꯛꯏ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯁꯥꯗ ꯃꯥꯅ ꯀꯜꯂꯒ ꯑꯆꯨꯝꯕ ꯑꯁꯦꯡꯕꯁꯤꯡ ꯑꯁꯤ ꯍꯥꯏꯗꯣꯛꯎ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯍꯪꯒꯠꯂꯛꯏ ꯑꯍꯥꯟꯕꯗ ꯐꯅ ꯀꯟꯅ ꯍꯥꯏꯗꯣꯛꯂꯝꯗꯦ ꯑꯗꯨꯕꯨ ꯀꯣꯟꯅ ꯊꯪꯗꯗꯤ ꯃꯊꯪ ꯃꯊꯪ ꯍꯥꯏꯗꯣꯔꯛꯏ ꯇꯥꯛꯊꯣꯛꯂꯛꯏ ꯈꯪꯅꯔꯤꯕꯁꯤꯁꯨ ꯃꯥꯏꯕꯁꯤꯒ ꯃꯈꯣꯏ ꯑꯅꯤꯗ ꯈꯪꯅꯕꯅꯤ ꯑꯁꯨꯝꯅ ꯃꯥꯏꯕ ꯌꯥꯏꯃꯅ ꯂꯩꯍꯥꯎꯅꯨꯒꯤ ꯃꯁꯥꯗ ꯆꯪꯂꯤꯕ ꯁꯔꯣꯏ ꯑꯁꯤ ꯃꯍꯥꯛꯅ ꯌꯥꯝꯅ ꯀꯟꯅ ꯑꯣꯠꯈꯤꯔꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛ ꯍꯟꯅ ꯈꯨꯟꯗ ꯂꯩꯇꯅꯕ ꯈꯨꯜ ꯑꯁꯤꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯂꯥꯞꯅ ꯆꯠꯈꯤꯅꯕ ꯃꯑꯣꯡꯗ ꯃꯥꯅ ꯊꯧꯔꯥꯡ ꯑꯃ ꯁꯤꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯉꯁꯤ ꯍꯦꯛꯇ ꯈꯨꯗꯛꯇ ꯂꯣꯏꯁꯤꯟꯕꯗꯤ ꯌꯥꯔꯣꯏꯗꯧꯔꯤ ꯅꯣꯡꯃ ꯅꯤꯅꯤ ꯆꯪꯒꯗꯧꯔꯤ ꯃꯥꯏꯕ ꯌꯥꯏꯃꯅ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯃꯊꯪ ꯃꯊꯪ ꯂꯣꯏꯅ ꯇꯧꯔꯔꯦ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯃꯈꯣꯏ ꯑꯅꯤꯇꯃꯛ ꯐꯝꯂꯒ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯀꯝꯗꯧꯕꯅꯣ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯥꯏꯕ ꯌꯥꯏꯃꯅ ꯂꯩꯍꯥꯎꯅꯨꯗ ꯂꯣꯏꯅ ꯍꯪꯉꯤ ꯂꯩꯍꯥꯎꯅꯨꯒꯤ ꯃꯁꯥꯗ ꯆꯪꯂꯤꯕ ꯁꯔꯣꯏ ꯑꯁꯤꯅ ꯍꯧꯖꯤꯛꯇꯤ ꯑꯆꯨꯝꯕ ꯑꯁꯦꯡꯕꯁꯤ ꯂꯣꯏꯅ ꯍꯥꯏꯗꯣꯔꯛꯂꯦ ꯍꯥꯟꯅꯒꯤ ꯃꯥꯏꯕꯗꯨꯗꯤ ꯈꯪꯕ ꯀꯌꯥ ꯌꯧꯗꯕꯅꯤꯅ ꯂꯩꯍꯥꯎꯅꯨꯒꯤ ꯃꯁꯥꯗ ꯆꯪꯂꯤꯕ ꯁꯔꯣꯏ ꯑꯁꯤꯅ ꯃꯥꯕꯨ ꯀꯤꯍꯜꯂꯝꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯍꯩꯕ ꯃꯥꯏꯕ ꯂꯥꯛꯂꯕꯅꯤꯅ ꯂꯩꯍꯥꯎꯅꯨꯒꯤ ꯃꯁꯥꯗ ꯆꯪꯂꯤꯕ ꯁꯔꯣꯏ ꯑꯁꯤ ꯃꯥꯅ ꯍꯟꯗꯅ ꯑꯆꯨꯝꯕ ꯍꯥꯏꯗꯣꯔꯛꯂꯦ ꯃꯥꯅ ꯇꯧꯔꯝꯕ ꯐꯠꯇꯕ ꯊꯕꯛꯁꯤꯡ ꯄꯨꯟꯅ ꯇꯥꯊꯣꯛꯂꯦ ꯀꯔꯝꯅ ꯀꯗꯥꯏꯗꯒꯤ ꯂꯥꯛꯈꯤꯕꯅꯣ ꯀꯩꯗꯧꯈꯤꯕꯅꯣ ꯂꯣꯏꯅ ꯇꯥꯛꯂꯔꯦ ꯍꯧꯖꯤꯛꯇꯤ ꯃꯥꯏꯕꯁꯤꯅ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯈꯪꯂꯔꯦ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯈꯪꯂꯕ ꯇꯨꯡꯗ ꯂꯩꯍꯥꯎꯅꯨꯒꯤ ꯃꯁꯥꯗ ꯆꯪꯂꯤꯕ ꯁꯔꯣꯏ ꯂꯥꯏ ꯑꯁꯤ ꯇꯥꯟꯊꯣꯛꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯑꯃꯈꯛ ꯈꯪꯗꯕ ꯌꯥꯗꯕ ꯑꯃꯈꯛ ꯃꯥꯏꯕꯁꯤꯒꯤ ꯃꯁꯥꯗ ꯐꯥꯎꯔꯔꯤ ꯂꯩꯍꯥꯎꯅꯨꯕꯨ ꯃꯈꯣꯏ ꯄꯥꯈꯪ ꯃꯆꯥ ꯈꯔꯗ ꯍꯥꯏꯔꯒ ꯄꯨꯟꯁꯤꯜꯂꯒ ꯊꯝꯈ꯭ꯔꯦ ꯍꯥꯟꯅꯗꯤ ꯏꯃꯨꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯥꯅ ꯐꯤ ꯑꯉꯧꯕ ꯀꯨꯞꯁꯤꯜꯂꯒ ꯃꯥꯅ ꯅꯤꯡꯇꯝꯕ ꯂꯩꯔꯝꯃꯅꯤ ꯌꯨꯝ ꯑꯁꯤꯒꯤ ꯏꯃꯨꯡꯗ ꯂꯩꯔꯝꯕ ꯂꯥꯏ ꯐꯥꯎꯕ ꯂꯩꯍꯥꯎꯅꯨꯅ ꯐꯠꯇꯕ ꯂꯩꯃꯥꯡ ꯑꯃꯅ ꯏꯃꯨꯡ ꯑꯁꯤꯗ ꯂꯩꯕꯗꯒꯤ ꯌꯨꯝ ꯑꯁꯤꯒꯤ ꯂꯥꯏ ꯐꯥꯎꯕ ꯃꯄꯥꯟ ꯊꯣꯛꯈ꯭ꯔꯕꯅꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯄꯥꯟ ꯊꯣꯛꯈꯤꯕ ꯂꯥꯏ ꯑꯁꯤꯁꯨ ꯃꯥꯏꯕꯁꯤꯅ ꯀꯧꯁꯤꯟꯗꯕ ꯌꯥꯔꯣꯏꯗꯣꯔꯤ ꯑꯗꯨꯕꯨ ꯐꯠꯇꯕ ꯂꯩꯃꯥꯡ ꯑꯁꯤꯕꯨ ꯍꯥꯟꯅ ꯃꯥꯏꯊꯤꯕ ꯄꯤꯅꯕꯒꯤꯗꯃꯛꯇ ꯃꯥꯅ ꯊꯧꯔꯥꯡ ꯑꯃ ꯌꯥꯠꯈ꯭ꯔꯦ ꯑꯁꯣꯝ ꯁꯪꯒꯣꯏ ꯃꯆꯤ ꯑꯃꯗ ꯄꯨꯜꯂꯒ ꯊꯝꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯏꯕꯁꯦ ꯆꯠꯂꯛꯏ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯁꯨ ꯃꯉꯣꯟꯗ ꯐꯝꯍꯜꯂꯦ ꯃꯥꯏꯕꯁꯤꯒꯤ ꯇꯧꯕ ꯉꯝꯕ ꯃꯥꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯑꯁꯤꯗ ꯈꯨꯟꯖꯥ ꯃꯌꯥꯝ ꯑꯁꯤ ꯉꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯁꯨ ꯉꯛꯈ꯭ꯔꯕꯅꯤ ꯑꯇꯣꯞꯄꯗ ꯁꯣꯝꯗ ꯂꯩꯍꯧꯕ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯃꯥꯏꯕ ꯑꯃ ꯂꯥꯍꯧꯔꯦ ꯃꯥꯏꯕ ꯑꯃꯅ ꯌꯦꯡꯍꯧꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤ ꯃꯊꯪ ꯃꯊꯪ ꯇꯝꯅꯈꯤꯕꯗꯒꯤ ꯃꯈꯣꯏꯁꯨ ꯌꯦꯡꯕ ꯂꯥꯛꯈ꯭ꯔꯕꯅꯤ ꯃꯥꯏꯕꯁꯤꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯕꯨ ꯐꯝꯍꯜꯂꯒ ꯃꯥꯅ ꯋꯥ ꯍꯪꯕ ꯍꯧꯔꯛꯏ ꯅꯈꯣꯏꯒꯤ ꯅꯆꯥ ꯑꯃ ꯁꯤꯈꯤꯕ꯭ꯔꯥ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯁꯦ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯅꯩ ꯃꯥꯏꯕ ꯌꯥꯏꯃꯅ ꯍꯥꯏꯗꯣꯛꯎꯅꯦ ꯅꯈꯣꯏꯒꯤ ꯅꯆꯥ ꯑꯃꯈꯛ ꯁꯤꯈꯤꯕ꯭ꯔꯥ ꯃꯥꯏꯕꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯨꯄꯤꯗꯨꯅ ꯇꯞꯅ ꯈꯨꯝꯃꯤ ꯁꯤꯈꯤ ꯃꯥꯏꯕꯁꯤꯅ ꯑꯉꯥꯡ ꯑꯗꯨ ꯃꯤꯑꯣꯏ ꯃꯤꯇꯧ ꯁꯨꯗꯕ꯭ꯔꯥ ꯃꯤꯑꯣꯏ ꯃꯤꯇꯧ ꯆꯥꯗꯕ꯭ꯔꯥ ꯅꯈꯣꯏꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯍꯥꯠꯂꯒ ꯐꯨꯝꯈꯤꯕ꯭ꯔꯥ ꯃꯗꯨꯒꯤ ꯋꯥꯍꯪꯗꯨ ꯍꯪꯂꯛꯄꯗ ꯃꯈꯣꯏꯁꯨ ꯍꯥꯏꯗꯣꯛꯅꯤꯡꯗꯕꯅꯤ ꯑꯣꯖꯥ ꯃꯥꯏꯕ ꯋꯥꯔꯤꯁꯤꯕꯨ ꯃꯥꯏꯕꯁꯤꯅ ꯀꯔꯤꯃꯇ ꯈꯟꯒꯅꯨ ꯍꯧꯖꯤꯛꯇꯤ ꯈꯪꯗꯕ ꯌꯥꯗꯕꯅꯤ ꯑꯅꯧ ꯈꯨꯜ ꯑꯁꯤꯒꯤ ꯈꯨꯟꯖꯥ ꯃꯌꯥꯝ ꯑꯁꯤꯕꯨ ꯀꯟꯒꯦ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯋꯥꯔꯤ ꯑꯗꯨ ꯃꯃꯨꯠ ꯇꯥꯅ ꯑꯩꯈꯣꯏꯗ ꯇꯝꯂꯕ ꯇꯥꯏ ꯍꯥꯏꯌꯨ ꯑꯉꯥꯡ ꯑꯗꯣ ꯅꯈꯣꯏꯅ ꯐꯨꯝꯈꯤꯕ꯭ꯔꯥ
ꯍꯧꯖꯤꯛꯇꯤ ꯅꯨꯄꯥꯁꯤꯁꯨ ꯋꯥ ꯂꯣꯠꯄ ꯉꯝꯗ꯭ꯔꯦ ꯃꯥꯅꯁꯨ ꯍꯥꯏꯗꯣꯔꯛꯏ ꯐꯨꯝꯈꯤ ꯃꯥꯏꯕꯁꯤꯅ ꯃꯗꯨꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯈꯔ ꯂꯤꯌꯣ ꯉꯁꯤ ꯑꯍꯤꯡ ꯑꯁꯤꯗ ꯂꯥꯌꯦꯡꯕꯗ ꯍꯦꯟꯅꯁꯨ ꯃꯇꯦꯡ ꯑꯣꯏꯒꯅꯤ ꯅꯨꯄꯥꯁꯤꯅ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯃꯊꯪ ꯃꯊꯪ ꯃꯥꯅ ꯀꯥꯡꯊꯣꯔꯛꯏ ꯂꯤꯊꯣꯔꯛꯏ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯒꯤ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯁꯤꯡ ꯂꯩꯍꯥꯎꯅꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯜꯅꯤ ꯃꯥꯒꯤ ꯃꯈꯥꯗ ꯅꯨꯄꯤ ꯃꯆꯥ ꯑꯃꯁꯨ ꯂꯩꯔꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯁꯤꯒꯤ ꯅꯨꯄꯥ ꯌꯥꯎꯗꯦ ꯅꯨꯄꯤ ꯉꯥꯛꯇ ꯑꯅꯤꯅꯤ ꯃꯈꯣꯏꯅ ꯑꯍꯨꯝꯁꯨꯕꯒꯤ ꯑꯣꯏꯅ ꯅꯨꯄꯥ ꯑꯃꯇꯪ ꯐꯪꯖꯔꯕꯗꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯅꯨꯄꯥ ꯑꯃ ꯇꯥꯟꯖꯩ ꯑꯗꯨꯕꯨ ꯑꯍꯨꯝꯁꯨꯕꯒꯤ ꯃꯆꯥ ꯑꯁꯤꯗꯤ ꯌꯦꯡꯕꯗ ꯑꯀꯤꯕꯒꯤ ꯁꯛꯇꯝ ꯃꯤ ꯃꯥꯟꯗꯕ ꯇꯁꯦꯡꯅꯃꯛ ꯀꯔꯤꯅꯣ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯕ ꯁꯛꯇꯝ ꯑꯃ ꯃꯥꯟꯕꯗꯒꯤ ꯃꯈꯣꯏ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯅ ꯀꯤꯕꯗꯒꯤ ꯑꯉꯥꯡ ꯑꯁꯤ ꯍꯥꯠꯇꯣꯛꯂꯒ ꯑꯃꯨꯛ ꯍꯟꯅ ꯐꯨꯝꯈꯤꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯃꯈꯣꯏꯅ ꯁꯥꯔꯛꯏ ꯃꯥꯏꯕꯁꯦ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯇꯥꯔꯕ ꯇꯨꯡꯗ ꯃꯥꯏꯕꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯪꯉꯤ ꯉꯥꯏꯈꯣ ꯋꯥ ꯈꯔ ꯍꯥꯏꯒꯦ ꯂꯩꯔꯤꯕ ꯈꯨꯟꯖꯥ ꯃꯌꯥꯝꯁꯨ ꯂꯣꯏꯅ ꯈꯪꯁꯅꯨ ꯒ꯭ꯌꯥꯟ ꯇꯥꯁꯅꯨ ꯅꯍꯥꯛꯀꯤ ꯅꯨꯄꯤꯅ ꯃꯤꯔꯣꯜꯂꯤꯉꯩꯒꯤ ꯃꯇꯝꯗ ꯅꯪ ꯀꯔꯤ ꯀꯔꯤ ꯊꯕꯛ ꯃꯛꯇ ꯇꯧꯈꯤ ꯖꯤꯕ ꯀꯔꯤ ꯀꯔꯤ ꯍꯥꯠꯈꯤ ꯅꯪꯅ ꯍꯥꯠꯈꯤꯕ ꯖꯤꯕꯁꯤꯡ ꯑꯇꯩ ꯑꯇꯩ ꯋꯥꯔꯤ ꯈꯔ ꯂꯤꯌꯨ ꯃꯗꯨꯒꯤ ꯋꯥꯗꯨ ꯍꯥꯏꯔꯛꯄꯗꯒꯤ ꯅꯨꯄꯥꯁꯤꯅ ꯃꯈꯥ ꯇꯥꯅ ꯋꯥꯔꯤꯁꯤꯡ ꯍꯥꯏꯔꯛꯏ ꯃꯍꯥꯛꯅ ꯂꯧꯗ ꯆꯠꯄ ꯃꯇꯝꯗ ꯂꯤꯟ ꯊꯦꯡꯅꯈꯤꯕ ꯂꯤꯟ ꯀꯌꯥ ꯑꯃ ꯃꯥꯅ ꯊꯥꯡꯅ ꯀꯛꯈꯤꯕ ꯌꯣꯟꯅ ꯀꯛꯈꯤꯕ ꯀꯌꯥ ꯑꯃꯒꯤ ꯋꯥꯔꯤꯁꯤꯡ ꯁꯥꯔꯛꯏ ꯑꯗꯨꯒ ꯅꯨꯄꯤ ꯑꯁꯤꯗꯁꯨ ꯅꯪꯅ ꯃꯤꯔꯣꯜꯂꯤꯉꯩꯒꯤ ꯃꯇꯝꯗ ꯅꯨꯃꯤꯗꯥꯡꯗ ꯅꯍꯥꯛ ꯃꯅꯤꯡ ꯃꯌꯥꯗ ꯑꯇꯣꯞꯄꯗ ꯊꯣꯛꯂꯨꯕ ꯅꯁꯥꯔ ꯁ꯭ꯋꯥꯏ ꯂꯥꯎꯈꯤꯕ ꯀꯤꯊꯤ ꯀꯤꯔꯨꯝ ꯑꯇꯩ ꯊꯕꯛꯁꯤꯡ ꯇꯧꯕ ꯌꯥꯎꯈꯤꯕ꯭ꯔꯥ ꯋꯥꯗꯨ ꯍꯜꯂꯛꯄꯗ ꯅꯨꯄꯤ ꯑꯁꯤꯁꯨ ꯃꯥꯒꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯅꯤꯡꯁꯤꯡꯂꯛꯏ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤ ꯃꯅꯤꯡꯗ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯊꯦꯡꯕꯗ ꯃꯁꯥꯗꯨ ꯀꯟꯅ ꯃꯤꯔꯣꯜꯂꯤꯉꯩ ꯌꯥꯝꯅ ꯋꯥꯔꯕ ꯃꯇꯝ ꯑꯗꯨꯗ ꯈꯣꯡ ꯍꯥꯝꯕ ꯆꯪꯕ ꯃꯇꯝꯗ ꯃꯁꯥꯗ ꯑꯀꯤꯕ ꯐꯥꯎꯈꯤꯕ ꯀꯔꯤꯒꯨꯝꯕ ꯁꯥꯎꯝ ꯑꯃꯈꯛ ꯃꯥꯒꯤ ꯃꯁꯥꯗ ꯐꯪꯈꯤꯕꯁꯤꯡ ꯑꯗꯨꯒ ꯅꯣꯡꯃꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯃꯥꯒꯤ ꯅꯨꯄꯥꯗꯨ ꯍꯜꯂꯛꯃꯟꯗ꯭ꯔꯕꯗ ꯃꯥꯅ ꯑꯁ꯭ꯋꯥꯏ ꯐꯥꯎꯕꯗꯪ ꯌꯦꯡꯂꯨꯒꯦ ꯍꯥꯏꯗꯨꯅ ꯊꯣꯡꯒꯥꯜ ꯇꯝꯅ ꯊꯣꯛꯈꯤꯕ ꯊꯥꯎꯃꯩ ꯑꯃ ꯄꯥꯏꯔꯒ ꯃꯥꯅ ꯌꯦꯡꯂꯨꯕꯒꯤ ꯋꯥꯔꯤꯁꯤꯡ ꯃꯊꯪ ꯃꯊꯪ ꯇꯝꯃꯛꯏ ꯃꯇꯝ ꯑꯁꯤꯗ ꯃꯥꯏꯕꯁꯤꯅ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯇꯥꯔꯕ ꯇꯨꯡ ꯃꯥꯅ ꯍꯥꯏꯔꯛꯏ ꯅꯁꯥ ꯂꯨꯝꯂꯤꯉꯩꯒꯤ ꯃꯇꯝ ꯃꯤꯔꯣꯜꯂꯤꯉꯩꯒꯤ ꯃꯇꯝ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯆꯦꯛꯁꯤꯟꯒꯗꯕ ꯃꯇꯝꯅꯤ ꯃꯇꯝ ꯑꯁꯤ ꯆꯠꯄ ꯊꯣꯛꯄ ꯃꯇꯝꯗꯁꯨ ꯆꯦꯛꯁꯤꯟꯒꯗꯕꯅꯤ ꯐꯠꯇꯕ ꯃꯤꯁꯤꯡ ꯎꯅꯕ ꯌꯥꯕ ꯅꯠꯇꯦ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕ ꯇꯥꯅꯤꯡꯉꯥꯏꯒꯤ ꯃꯆꯥꯛ ꯌꯥꯝꯅ ꯑꯣꯏ ꯅꯍꯥꯛꯀꯤ ꯅꯨꯄꯥꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨꯒ ꯅꯪꯅ ꯆꯠꯂꯨꯔꯤꯕ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯅ ꯅꯈꯣꯏꯒꯤ ꯂꯥꯏꯕꯛꯇ ꯑꯁꯨꯝꯕ ꯊꯣꯛꯎ ꯇꯝꯕꯅꯤ ꯃꯤ ꯈꯨꯗꯤꯡꯃꯛꯀꯤ ꯊꯣꯛꯎ ꯍꯥꯏꯕꯗꯤ ꯂꯩꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯅꯈꯣꯏꯒꯤ ꯂꯥꯏꯕꯛꯇꯗꯤ ꯑꯁꯨꯝꯕ ꯊꯣꯛꯎ ꯇꯝꯃꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯅꯈꯣꯏꯅ ꯄꯣꯛꯂꯤꯕ ꯅꯆꯥꯗꯣ ꯅꯈꯣꯏꯅ ꯀꯅꯥ ꯈꯪꯍꯟꯗꯅ ꯅꯈꯣꯏꯅ ꯍꯥꯠꯂꯒ ꯐꯨꯝꯂꯨꯕꯗꯨꯅ ꯂꯝꯍꯥꯕ ꯇꯨꯝꯍꯥꯕ ꯐꯠꯇꯕ ꯁꯥꯔꯣꯏ ꯁꯣꯏꯔꯦꯟ ꯑꯣꯏꯈꯤꯗꯨꯅ ꯑꯉꯥꯡ ꯑꯗꯨꯅ ꯉꯁꯤꯗꯤ ꯅꯈꯣꯏꯒꯤ ꯅꯆꯥꯅꯨꯄꯤ ꯑꯍꯟꯒꯤ ꯃꯁꯥꯗ ꯆꯪꯕꯅꯤ ꯍꯧꯖꯤꯛꯇꯤ ꯃꯥꯕꯨ ꯐꯨꯝꯈꯤꯕ ꯃꯐꯝ ꯑꯗꯨ ꯅꯈꯣꯏꯅ ꯍꯥꯏꯒꯗꯕꯅꯤ ꯃꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯠꯂꯒ ꯑꯩꯅ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯇꯧꯒꯅꯤ ꯑꯁꯨꯝꯅ ꯃꯥꯏꯕꯁꯤꯅ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯃꯃꯨꯠ ꯇꯥꯅꯕ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯂꯣꯏꯅ ꯁꯥꯈꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯅꯁꯨ ꯃꯤꯌꯥꯝꯅꯁꯨ ꯂꯣꯏꯅ ꯈꯪꯂꯕꯅꯤꯅ ꯋꯥꯔꯤꯁꯤꯡ ꯃꯈꯣꯏꯅ ꯃꯊꯪ ꯃꯊꯪ ꯇꯝꯃꯛꯏ ꯀꯔꯝꯅ ꯃꯈꯣꯏꯒꯤ ꯃꯆꯥ ꯂꯩꯍꯥꯎꯅꯨꯗ ꯆꯪꯈꯤꯕꯅꯣ ꯍꯥꯏꯕꯒꯤ ꯋꯥꯔꯤ ꯑꯁꯤ ꯃꯈꯣꯏꯅ ꯁꯥꯔꯛꯏ ꯑꯣꯖꯥ ꯃꯥꯏꯕ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯥ ꯑꯗꯣ ꯑꯗꯨꯝꯅ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕ ꯈꯜꯂꯨꯕ ꯂꯩꯇꯦ ꯃꯍꯥꯛꯅ ꯊꯥ 2 ꯁꯨꯔꯛꯄ ꯃꯇꯝꯗꯅꯤ ꯃꯥꯒꯤ ꯁꯛꯇꯝ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯑꯩꯈꯣꯏꯅ ꯈꯜꯂꯛꯈꯤꯕ ꯃꯈꯣꯏ ꯃꯄꯥꯒ ꯑꯩꯒ ꯃꯥꯟꯅꯔꯒ ꯑꯉꯥꯡ ꯃꯤꯑꯣꯏ ꯃꯇꯧ ꯁꯨꯗꯕꯁꯤꯗꯤ ꯍꯌꯦꯡ ꯌꯣꯠꯂꯒ ꯅꯤꯡꯉꯝꯗꯕ ꯌꯥꯝꯅ ꯐꯥꯎꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯇꯧꯈꯤꯕ ꯊꯕꯛꯅꯤ ꯑꯁꯨꯝꯅ ꯃꯃꯥꯡꯗꯒꯤ ꯊꯧꯗꯣꯛ ꯈꯔ ꯑꯃꯁꯨ ꯑꯩꯈꯣꯏ ꯅꯤꯡꯁꯤꯡꯁꯤ ꯑꯉꯥꯡ ꯑꯁꯤ ꯌꯥꯎꯔꯕ ꯇꯨꯡ ꯊꯥ 3 ꯐꯥꯔꯛꯄꯗꯒꯤ ꯑꯉꯥꯡ ꯑꯁꯤꯒꯤ ꯁꯛꯇꯝ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯌꯥꯝꯅ ꯍꯩꯅꯗꯕ ꯑꯀꯤꯕꯒꯤ ꯁꯛꯇꯝ ꯆꯦꯜꯂꯛꯄ ꯑꯗꯨꯝ ꯐꯥꯎꯔꯛꯏ ꯃꯃꯥꯅꯁꯨ ꯃꯥꯒꯤ ꯅꯨꯄꯥꯗ ꯇꯝꯃꯤ ꯑꯉꯥꯡ ꯑꯁꯤ ꯀꯩꯅꯣꯝꯃ ꯇꯧꯏꯅꯦ ꯃꯥꯒꯤ ꯃꯑꯣꯡ ꯑꯁꯤꯕꯨ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯍꯥꯏ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯆꯤꯜ ꯑꯁꯤꯅ ꯑꯗꯨꯝ ꯃꯔꯩ ꯑꯁꯤ ꯇꯤꯡꯊꯣꯛꯂꯒ ꯐꯤ ꯀꯥꯝꯕꯒꯤ ꯃꯑꯣꯡꯗꯨꯅ ꯇꯧꯏ ꯂꯤꯟꯅ ꯃꯥꯒꯤ ꯃꯔꯩ ꯐꯤ ꯀꯥꯝꯕꯒꯤ ꯃꯑꯣꯡꯗ ꯑꯗꯨꯝ ꯇꯧꯕꯗꯣ ꯑꯗꯨꯝ ꯇꯧꯔꯤ ꯃꯈꯣꯡ ꯑꯁꯤꯁꯨ ꯆꯨꯝꯅ ꯂꯩꯇ꯭ꯔꯦ ꯑꯗꯨꯝ ꯀꯣꯟꯁꯤꯜꯂꯛꯄ ꯀꯔꯤꯒꯨꯝꯕ ꯁꯥꯊꯤꯕ ꯃꯑꯣꯡ ꯑꯃ ꯑꯗꯨꯝ ꯇꯧꯔꯛꯏ ꯑꯁꯤꯒꯨꯝꯕ ꯑꯍꯣꯡꯕ ꯀꯌꯥ ꯑꯃ ꯂꯥꯛꯄꯗꯒꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯁꯤ ꯃꯆꯥꯅꯨꯄꯥꯅꯤ ꯍꯥꯏꯗꯨꯅ ꯐꯪꯖꯕ ꯇꯥꯔꯕꯁꯨ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯃꯃꯥꯁꯨ ꯑꯉꯥꯡ ꯃꯤꯑꯣꯏ ꯃꯇꯧ ꯁꯨꯗꯕꯒꯤꯗꯃꯛꯇ ꯈꯜꯂꯒ ꯃꯆꯥꯁꯤ ꯅꯨꯡꯁꯤꯔꯛꯇ꯭ꯔꯦ ꯊꯧ ꯁꯥꯔꯛꯇ꯭ꯔꯦ ꯑꯉꯥꯡ ꯑꯁꯤꯅ ꯏꯃꯨꯡꯗ ꯀꯟꯅ ꯀꯞꯂꯒ ꯂꯩꯕ ꯃꯃꯥꯅ ꯆꯥꯛ ꯊꯣꯡꯂꯤꯉꯩ ꯃꯇꯝꯗꯁꯨ ꯃꯥꯒꯤ ꯅꯨꯄꯥꯅ ꯍꯦ ꯑꯉꯥꯡꯗꯨ ꯀꯞꯂꯤꯅꯦꯍꯦ ꯑꯃꯨꯛꯇ ꯂꯧꯈꯠꯂꯨꯅꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯔꯤ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯦ ꯃꯁꯤꯕꯨ ꯑꯉꯥꯡꯅꯤ ꯒꯥꯏꯅ ꯌꯣꯛꯄ ꯌꯣꯛꯅꯤꯡꯗꯦꯅꯦ ꯁꯤꯁꯤꯅꯨ ꯋꯥꯁꯤ ꯉꯥꯜꯂꯛꯏ ꯑꯉꯥꯡ ꯑꯗꯣ ꯐꯃꯨꯡꯗ ꯇꯨꯃꯤꯟꯅ ꯀꯞꯍꯧꯕꯅꯤ ꯃꯃꯥ ꯑꯗꯨꯅ ꯑꯗꯨꯝꯅ ꯀꯟꯅ ꯂꯥꯎꯈꯠꯂꯛꯄꯁꯤ ꯇꯥꯕ ꯃꯇꯝꯗ ꯑꯉꯥꯡ ꯑꯁꯤ
kappa tokibani. Kappa tokre haduna maparu silai angang adu kaidawna haduni yengi. Matam asida angang do kasum taude tumina tumbagi mong turami. Mama mapa anina ngangnariba sanariba wari khudimak angang asi khangbadona tawi. Tha ahumda phariba angang asigi mong matau yam sathi yam ngakpagi masakni. Mama nadi miyoi mito sudabanina angang ase yoningdre hatokrasi pilingi matamda nuksiba hena khangdingai hatolaga phumkrasi hadun tatana hai. Asiguma wari sing ase makhoi sanaba matamda angang ase mabuk thaklamba tarabasu angang asigi maithong magi saktam asidi kaino mai tok toki. Mama nasu angang ase thawa sungsa chade kariguma tanjara sumpam pamningdi adum thado thami. Asiguma thawai chala chala matau kaya ase angang ase mama asina tobiki. Angang ase mabuk phana lamnabasu mama na thau chatrabada sukap kap ki beleite. Thalam mafamda adum magi thokpa ngamnaba leiki. Makhoi gi machanupi lehaunu gi makhada leriba ngang adudi piklibani na khangde. Lehaunu na khara senai khara pammi. Adubu mama na de ngang se thau chucha sakide. Nong phado kaplasu ngang sig manaka changde. Sikhra ka phagadabani habigi wase tatana ngange. Mapana di machanupa siyawdabani na miyoi mato sugara suroira yamnuksi luna tawi. Adubu mama sig sarai sin yamna kanbadagi angang ase kasum tawdabada matai manau ani manaraga magi nupi ngarang ngangbadagi mapa sin hatoki. Asumna halabatung angang ase makoina kana khangdana nomu numidang ama lona phumkibani. Masigi matungdagi matam kharagi matungda lehaunu magi masada angang ase magi thawai changlakibani ma tonglakibani. Ahanba lehaunu na horokko matam masida mamabu lumlaga mit khana lona yengma kaya amatore. Mamasu lehaunu kedore haduna hangi. Matam masida nangai manate engona thelakano haduna sati mamong mato kaya matoke. Nangna ibu pamkidaba aibu nangna babuk pithakidaba nangna aibu phuba nangna ibu phamungna thadaba asigumlaba pigliba angang aduda mama aduna tokiba satiba mong mato singase hojiki lehaununa magi masada thawai adu changlaba tungda mama adu loin hadure takthore. Mama si yamna kiki aduga torba mong mato se mapasu thengnare mapasu yamna ngai. Matai manau ani kibana kaino matawi angang asigi mong asidi kaino haduna ani ase wa kaya mangangne. Ahan madubadi laikai da mi amadamada haidok panate. Kona thangda lehaunu gi masasini yam kayan chathirakpa laikai da amadamada khullan thorakpa chatibagi angakpagi mong mato kaya motorakpadagi matai manau anina haidok tabi yadabadagi maiba kauduni hankibani. Maiba kauduni mamang matam khara lehaunu na magi masada adumna saroi changba horokka matam masida mama na chak tholingai lumlagi yengluba mama gi makhori chapke toba kaya am yauki mapa na khamdokpasu adum yaurabani. Numidangi matamnasu makhoi punna tumlingai angang asina tumna lehaunu na mama na tokiba phattaba thabaksing mana hingningi matamda mangon otkiba naikiba khudimasing ase lehaunu na magi machindi haidore. Nakhoi ani phattabani nakhoi na ingonda du tauki ada tauki habagi aki bawa kaya mare tumlabasu lona mil aktolaga yelapagi mong mato kaya matokiba angang adugi makhong kochinba magi marai phipi kama kaya asigi mong mato se lehaunu lona torakibani. Matai manau ani asumna mamangta ki thodok sing akibiyana phauki. Asigumlaba tabada tujunglaba thokiba akiba wari sing ase hojiki maiba yaimsida loina leaderri loina tahalare. Maiba yaimasu wari sing ase loina khanglare. Maiba yaimada nate atopa misingsu manunggi oba wari sing loina khangki. Miyam dabadi makhoina lekai gi mising dabadi angang ado sikhre masa matum horakpada sirglerami haduna haikibani. Adubu angang asidi makhoina hat poramle. Angang asibu hatlubana makhoina thina tokiba kaya asina angang asigi thawai asina makhoi gi machanupi lehaunu changlaga neiboramle. Asigi sathirba mong mato kaya asina khullase yamna wahanba akiba bhanganba habdu urame. Haukre maibi yaimana angang adugi phumpham kadaiduna habdu loina hangle khangle. Sangoidadi lehaunu pulaga thamore. Phumpham adugi manak tamna maibi yaimase makhoi mi amani ga mananaga chatnaba tawi.
matam masida lehaununa sangoi dik mamit asi lauthoklaga mani yelakpa mana laubase akibagi masakni asumna angang adugi phumli mafum adu yore maibsina magi lairon soli angang asigi mapabung asida mafum asi tawahna tawhalle asumna tawre tawba yaba tawrba tungdadi angang adugi hakjang sadong adudi loina laisa oin khrabani adubu charu masel oiba kharadang oirabsu phanglabadi haduna maibsina tawhanbani kona thanadi charu masel khara phangle masi phangmadagi maibsina lawthoi asomna sangoida pulhoriba nupi macha adu purai aduga hojikti maibsina amukhana nupi siga masara changdanaba lamhaba tumhaba phattaba angang saroi sore lasina yeliba kayase yetanaba haduna maibsina lairon sonkre aduga khulgi awaba tariba amadi yumasi gisu yaifanaba haduna charu mase singji puthori singkhra mai thakre lairon sing chonbi yaba soli amukhana asiguma thodo si thoktanaba matung dasu laktanaba haduna maibsina loina mai thadoki aduga lehaunugi masara changliba saroi asibusu maibsigi mahayigi matengna tanthokirami tanja ase numidang waromgi matam mamsilak matam habsu oiki asomdasu maibado pawadu tabadigi masu lakrabani masu thodo asibu yengi haduna madil phong lakhidre loni yengani magdi tasengna haiba maibanate khutamba maibani adubu magi masagi amadi magi nupigi angangsing damukta khallaga mana khulasigi wagira waroira ekoi wadraga loire habigi wakhalama mana khalubadigi awaba taribani khudimashing ase loina khurumlare matungda amukhana tengbandanaba amada surungdanaba maibi yam loina honabiki asumna matam asukui bisi lehaunuse ngakta lena taba ngamdrabani minasu mabu yamna kinakhibani magi manaw nupa aduna thawai aduna magi masara sankibadagi mabu otkibana kiba kayasna lehaunu yamna wakibani hojikti maibi yamigi matingdagi magi masadasu asigmu phattabase changdre maibisu mangonda janta sibi makhoi ki imungda makhata na charon churon chu thoktanaba maibsina phajana layeng biki phajana honabeki mataw asum tawna khunjama yamgi akiba makhoi ki pakhalama khudima singasisu loina phakirami aduga atopa maiba maiba tamba asengba asum madinattana mana khunjama yamda tatoruba kaya adugi damakta khunjama yamna sauduna magi yum sidoki na khullasi delebiyaroi nana khunjama yambu mittu utchaibane nasatagi khanba nakhoi ki imung hinglaga loide khanba atopa khunjama yamna sibi hingba karimata khangdaba nangdi leibiyaroi haduna makhoi ki yumgi mising khullasi tathoki phattaba laimang amna imung asida sum laisinduna yetlaga leibadagi yumgi lai phawba leiba ngamdabadagi mapan thokraba singasibusu maiba yaimana lehaunugi yumgi lai singasibu phajana kusinbirami khurumbirami yumase ingna singna nena tana leinaba man honabiki lehaunusu hanaki pibam urakle aduga khungi akiba pakhatpa kayam phoram singsu makha taabada karimata thokidre makhoina maiba yaimabu yamna thaganaki maga tasegna mo laini mabu khurumgadabani mabu latkadabani habigi wapa wainaki asumna maiba yaimana kanna honabiduna lehaunugi masara changlamasu loina phankre aduga khunjama yamsu parama takpirami nupina masalumgi matamda pangthokpa tawba yaba thabaksing yadaba thabaksing hairami magi nupana halaiba halaidabagi maramdasu maibisina macha tana phajana khairga haibirami khunjama yamsu mana gyan tahanbirami aduga kullasi awaba tarabasing sibu loina phalabatu maiba yaima magi mayum tum hankre asumna maiba yaimna hankraba tungdadi kullase mahusagi mahusha akibi yana pharma tarabasu nomagi akibase adom phanakirami hojikti ano kullase maming chapa mahokre kullasigi putholiba mana masing posai singase atop khunjingna tharaga makhoi paisa tanba chubu nomba kanma khullama oikirami mayambu aroibada dan kuman amakana khurumjari ngasigi wari asi loiphok tabiraga wari sina miyamda hainingliba taningliba sikari manbege mayamgi wakanda phawirpa singsu kamenda sum haibiramo mayambu taramna oksari